ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯥꯡꯈꯤꯕ ꯔꯥꯖꯀꯨꯃꯥꯔ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯅꯨ ꯂꯩꯃ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯂꯩꯕꯥꯛꯇꯅꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯂꯩꯃ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯇꯥꯡꯅ ꯐꯪꯖꯈꯤ꯫ ꯃꯆꯥꯅꯨꯄꯥ ꯐꯪꯖꯕꯒꯤ ꯍꯔꯥꯎꯕꯅ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯄꯣꯛꯄ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯃꯇꯝꯗꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯅꯤ꯫ ꯀꯣꯅꯨꯡ ꯑꯗꯨ ꯄꯨꯡꯅꯤꯟ ꯅꯤꯜꯂꯝꯃꯤ꯫ ꯅꯨꯡꯉꯥꯏꯕ ꯃꯔꯛ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯅꯤꯟꯐꯨꯝ ꯃꯣꯏꯒꯤ ꯊꯣꯛꯄ ꯋꯥ ꯉꯥꯡꯅꯕ ꯍꯧꯔꯛꯏ꯫ ꯅꯨꯄꯤ ꯑꯃꯅ ꯇꯍꯥ ꯇꯍꯥ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ, "ꯏꯆꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜꯇꯅ ꯅꯤꯜꯂꯤꯕꯁꯤꯕꯣ?" ꯅꯨꯄꯤꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯇꯍꯥ ꯇꯍꯥ ꯂꯥꯛꯏꯕ ꯅꯨꯄꯤꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯣ, ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯒꯤ ꯉꯁꯤꯗ ꯐꯪꯖꯕ ꯔꯥꯖꯀꯨꯃꯥꯔꯗꯣ ꯂꯩꯔꯝꯗ꯭ꯔꯦ, ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯞꯅ ꯂꯥꯎꯅ ꯇꯧꯅꯔꯤꯕꯅꯤꯅꯦꯍꯦ." "ꯑꯦ, ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯅꯥꯅꯕꯨ ꯂꯧꯔꯤꯕꯅꯣꯅꯦ ꯑꯉꯥꯡꯗꯨꯕꯣ?" "ꯑꯩꯈꯣꯏꯁꯨ ꯈꯪꯗꯤꯌꯦ, ꯑꯗꯨꯒꯤꯅꯤ ꯏꯅꯤꯡꯊꯧꯅ ꯂꯥꯟꯃꯤ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯍꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯊꯤꯅꯅꯕ ꯌꯥꯊꯪ ꯇꯧꯊꯈ꯭ꯔꯕꯅꯤ." "ꯏꯁ, ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ! ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯕꯨ ꯍꯦꯛꯇ ꯃꯃꯥ ꯃꯄꯥꯒꯤ ꯃꯊꯥꯗꯒꯤ ꯁꯦꯠꯅ ꯈꯥꯏꯅꯍꯟꯕ ꯍꯦꯛꯇ ꯉꯝꯃꯤꯗ꯫ ꯀꯔꯝꯕ ꯅꯤꯡꯊꯧꯒꯤ ꯌꯦꯛꯅꯕ ꯃꯤꯒ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯑꯗꯨꯅꯦ, ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯁꯤꯃ ꯂꯥꯜꯂꯤ, ꯁꯤꯃ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯐꯥꯎꯕ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯄꯁꯤꯗ ꯇꯥꯗ꯭ꯔꯤꯕꯅꯤ꯫ ꯑꯩꯁꯨꯅꯤꯅꯤ, ꯑꯗꯨꯒꯅꯦ, ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯗꯣ ꯊꯥꯒꯠꯄꯒꯤ ꯋꯥꯗꯤ ꯅꯠꯇꯦꯀꯣ, ꯃꯤꯉꯣꯟꯗ ꯉꯥꯡꯆꯩ ꯍꯥꯏꯕꯁꯤꯃꯗꯤ ꯇꯥꯗ꯭ꯔꯕꯅꯤꯅ ꯅꯣꯛꯃꯤꯇ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ." "ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯍꯥꯔꯥꯅꯤꯒ ꯅꯤꯡꯊꯧꯒꯒꯤ ꯈꯟꯕꯗ." "ꯍꯣ, ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯅꯣꯏ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯉꯝꯃꯨꯗꯣꯏꯅꯣ? ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ, ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇꯦ." ꯑꯗꯨꯅꯤ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯒꯨꯝ ꯃꯐꯝ ꯈꯨꯗꯤꯡ ꯔꯥꯖꯀꯨꯃꯥꯔ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯃꯌꯥꯝꯁꯨ꯫ ꯃꯍꯥꯔꯥꯅꯤ ꯂꯩꯃꯗꯤ ꯑꯣꯛ ꯈꯣꯡꯅ ꯃꯊꯃꯣꯏ ꯆꯥꯛꯅ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯇꯦꯡꯊꯥꯔꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯁꯨ ꯇꯧꯐꯝ ꯈꯪꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯊꯥꯡꯉꯩ ꯁꯦꯡꯅꯃꯛ ꯔꯥꯖꯀꯨꯃꯥꯔ ꯑꯄꯤꯁꯛ ꯑꯗꯨ ꯊꯤꯕ ꯐꯪꯗ ꯃꯥꯡꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ꯫ ꯏꯔꯤꯛ ꯌꯦꯟꯒꯤ ꯃꯆꯤꯟꯖꯥꯛ ꯊꯥꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯕꯤ ꯈꯔ ꯁꯣꯏ ꯈꯣꯠꯇꯨꯅ ꯂꯥꯛꯅꯔꯤ꯫ ꯀꯣꯕꯤ ꯁꯣꯏꯅꯁꯨ ꯃꯆꯤꯟꯗ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯉꯥꯡꯂꯤ, "ꯑꯩꯒꯤ ꯌꯦꯟꯁꯤꯡꯁꯦ ꯈꯔ ꯂꯩꯔꯗꯤ ꯃꯔꯨꯝ ꯀꯣꯛꯑꯅꯤ꯫ ꯃꯔꯨꯝ ꯀꯣꯛꯂꯗꯤ ꯑꯃꯨꯛ ꯌꯣꯟꯕ ꯌꯥꯔꯅꯤ꯫ ꯌꯣꯜꯂꯕꯅꯤꯅ ꯑꯩꯉꯣꯟꯗ ꯁꯦꯜ ꯃꯌꯥꯝꯁꯨ ꯐꯪꯉꯅꯤ꯫ ꯃꯗꯨ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯍꯔꯥꯎꯏꯗ." ꯉꯥꯡꯅ ꯀꯣꯕꯤ ꯁꯣꯏꯔꯤꯕꯗꯨ ꯂꯣꯏꯁꯤꯟꯅꯕꯁꯨ ꯍꯣꯠꯅꯔꯤ꯫ "ꯑꯩꯅ ꯁꯣꯏꯔꯛꯏꯁꯦ ꯌꯥꯝꯗꯤ ꯌꯥꯝꯃꯛꯏ꯫ ꯃꯁꯤ ꯑꯣꯏꯔꯗꯤ ꯃꯕꯨꯛꯁꯨ ꯊꯜꯂꯅꯤ." ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯑꯃꯨꯛ ꯇꯧꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯊꯣꯏꯕ, ꯂꯣꯏꯔꯕ꯭ꯔꯣ ꯌꯦꯟꯒꯤ ꯃꯆꯤꯟꯖꯥꯛ ꯁꯣꯏꯕꯗꯨꯕꯣ?" ꯏꯔꯤꯛ ꯊꯣꯔꯛꯂꯤꯕ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯕꯣꯛ, ꯂꯣꯏꯔꯦ꯫ ꯂꯣꯏꯔꯕꯅꯤꯅ ꯂꯥꯛꯑꯣ, ꯑꯕꯣꯛꯅꯅꯦ ꯆꯥ ꯅꯨꯡꯒ ꯂꯣꯟꯕ ꯂꯣꯏꯔꯕꯅꯤ." "ꯍꯣꯏ ꯑꯕꯣꯛ." ꯃꯁꯨ ꯃꯕꯦꯟꯗꯨ ꯏꯃꯨꯡꯗ ꯄꯨꯟꯅ ꯑꯃꯨꯛ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯊꯥꯖ ꯃꯁꯨ ꯅꯨꯄꯥꯒ ꯃꯥꯒꯒꯤ ꯆꯥ ꯁꯔꯨꯛ ꯑꯗꯨ ꯍꯩꯔꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯏꯔꯤꯛ ꯃꯥꯁꯨ ꯆꯥꯗꯣ ꯃꯕꯣꯛꯇꯒꯤ ꯂꯧꯗꯨꯅ ꯅꯣꯛꯃꯤ ꯇꯧꯅ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯊꯥꯖ ꯄꯥꯈꯠꯅ ꯏꯔꯤꯛꯇ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯊꯣꯏꯕ, ꯁꯥꯕꯅꯤꯅꯦ ꯅꯪꯕꯣ, ꯂꯩꯒ ꯑꯃꯨꯛ ꯄꯣꯛꯀꯅꯤꯅꯦ." "ꯑꯕꯣꯛ, ꯑꯩꯗꯤ ꯑꯁꯥꯕ ꯊꯛꯄꯁꯦ ꯌꯥꯝꯅ ꯉꯝꯃꯤ, ꯑꯗꯨꯅ ꯀꯩꯁꯨ ꯄꯣꯛꯑꯣꯏ." ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯆꯥ ꯑꯗꯨ ꯌꯥꯎꯝ ꯑꯃ ꯍꯦꯛ ꯆꯤꯡꯕꯒ ꯁꯥꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯏꯁꯨꯛ ꯍꯦꯛ ꯁꯨꯛꯂꯛꯏ꯫ ꯃꯆꯤꯟꯗꯁꯨ ꯈꯪꯍꯧꯗ ꯍꯥꯏꯗꯣꯛꯈꯤ, "ꯑꯁ, ꯄꯣꯛꯑꯦ." ꯊꯥꯖ ꯃꯁꯨ ꯅꯨꯄꯥꯗ ꯅꯨꯡꯁꯤꯅ ꯆꯩꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯏ, "ꯑꯕꯣꯛꯅ ꯍꯥꯏꯕꯁꯦ ꯂꯧꯗ꯭ꯔꯗꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯂꯩꯗꯣ ꯄꯣꯛꯑꯝꯃꯅꯤꯅꯦ." ꯏꯔꯤꯛ ꯃꯕꯣꯛꯅ ꯉꯥꯡꯂꯤꯕ ꯑꯗꯨꯗ ꯅꯣꯛꯈꯤ ꯇꯧꯅ ꯍꯦꯛ ꯍꯥꯏꯔꯛꯏ, "ꯑꯕꯣꯛ, ꯄꯣꯛꯇꯦꯗ ꯀꯩꯁꯨ. ꯑꯕꯣꯛꯅ ꯄꯪꯄꯥꯗ ꯄꯥꯈꯠꯂꯤ." "ꯄꯥꯈꯠꯇꯕ ꯌꯥꯔꯤꯕ꯭ꯔꯣ? ꯑꯕꯣꯛꯀꯤꯗꯤ ꯅꯪ ꯈꯛꯇꯅꯤ." "ꯍꯣꯏꯕ, ꯑꯩꯁꯨ ꯈꯪꯉꯦꯕ." ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯅꯔꯨꯔꯕ ꯃꯇꯨꯡꯗ ꯏꯔꯤꯛ ꯃꯕꯣꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯑꯕꯣꯛ, ꯑꯩ ꯉꯥ ꯐꯥꯕ ꯆꯠꯂꯨꯒꯦ, ꯄꯥꯔꯤꯒ ꯄꯨꯟꯅ ꯇꯨꯔꯦꯜꯗ." "ꯍꯣꯏ, ꯆꯠꯂꯨꯆꯣ. ꯑꯗꯣ ꯄꯪꯊꯦꯡꯅꯗꯤ ꯍꯜꯂꯛꯀꯅꯨꯀꯣ." "ꯍꯣꯏ ꯑꯕꯣꯛ, ꯍꯜꯂꯛꯑꯣꯏ." ꯑꯁꯨꯝꯅ ꯏꯔꯤꯛ ꯃꯕꯣꯛꯀꯤ ꯑꯌꯥꯕ ꯂꯧꯔꯕ ꯃꯇꯨꯡꯗ ꯄꯥꯔꯤ ꯍꯣꯏꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯔꯤ ꯃꯥꯁꯨ ꯉꯥ ꯐꯥꯕꯗ ꯁꯦꯠꯅꯅꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯑꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤ ꯏꯔꯤꯛ ꯆꯪꯂꯛꯄ ꯎꯕꯗ ꯍꯥꯏꯔꯛꯏ,
ꯑꯩꯗꯤ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯕꯗꯨꯗ ꯅꯣꯏ ꯑꯕꯣꯛꯅ ꯑꯃꯨꯛ ꯌꯥꯗꯕ꯭ꯔꯥꯅ ꯈꯜꯂꯨꯔꯦ꯫ ꯏꯔꯤꯛꯁꯨ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯄꯥꯔꯤꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯑꯕꯣꯛꯅꯅꯦ ꯊꯦꯡꯅꯗꯤ ꯍꯜꯂꯛꯀꯅꯨ ꯍꯥꯏꯔꯛꯏ꯫ ꯅꯣꯏꯕꯣꯛꯁꯦ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕꯅꯤ꯫ ꯃꯄꯥꯟ ꯏꯄꯥꯟꯒ ꯊꯣꯛꯍꯟꯗꯅ ꯀꯣꯏꯁꯦꯟꯒ ꯁꯦꯟꯅꯔꯒ ꯂꯩ꯫ ꯄꯥꯔꯤꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯏꯔꯤꯛ ꯃꯥꯁꯨ ꯃꯕꯣꯛꯄꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯔꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯅꯤ꯫ ꯏꯕꯥꯅꯤꯁꯨ ꯊꯣꯛꯅꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ, ꯂꯥꯛꯑꯣ ꯊꯣꯛꯑꯁꯤ꯫ ꯑꯅꯤꯗꯨ ꯄꯨꯟꯅ ꯀꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯥꯡꯒꯣꯜ ꯇꯝꯅ ꯊꯣꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯡꯒꯣꯜ ꯍꯦꯛ ꯊꯣꯔꯛꯄꯒ ꯄꯥꯔꯤꯒꯤ ꯃꯃꯥ ꯁꯈꯤꯇꯣꯝꯕꯤꯅ ꯊꯣꯡꯒꯥꯟꯗꯒꯤ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯅꯔꯝꯃꯤ꯫ ꯄꯥꯔꯤꯗꯤ ꯃꯃꯥ ꯎꯕꯗ ꯃꯃꯥꯏꯗꯨ ꯈꯪꯁꯨꯛ ꯍꯦꯛ ꯁꯨꯛꯂꯛꯂꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯅꯥꯁꯣꯟ ꯄꯤꯛꯅ ꯁꯣꯜꯂꯝꯃꯤ꯫ ꯑꯁꯤ ꯑꯃꯨꯛ ꯂꯥꯛꯏꯅꯤ, ꯑꯩꯅ ꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯆꯠꯍꯧꯒꯦꯅ ꯇꯧꯔꯒ꯫ ꯄꯥꯔꯤꯅ ꯃꯆꯤꯟꯗ ꯁꯣꯟꯕꯗ ꯃꯉꯥꯏꯔꯤ ꯁꯈꯤꯇꯣꯝꯕꯤ ꯃꯥꯁꯨ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ? ꯄꯥꯔꯤ ꯇꯞꯅ ꯃꯃꯥꯗ ꯁꯨꯛꯑꯣꯟ ꯍꯦꯛ ꯑꯣꯟꯁꯤꯜꯂꯛꯇꯕꯤꯗ ꯈꯨꯝꯂꯛꯏ꯫ ꯇꯨꯔꯦꯟꯗ ꯉꯥ ꯐꯥꯕ ꯆꯠꯂꯨꯒꯦ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯈꯤꯇꯣꯝꯕꯤ ꯃꯆꯥꯗ ꯁꯨꯛꯂꯞ ꯌꯦꯡꯗꯨꯅ ꯏꯁꯧ ꯂꯥꯡꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯉꯥ ꯐꯥꯕ ꯆꯠꯂꯨ ꯍꯥꯏꯒꯦ? ꯏꯆꯥꯅ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯉꯒꯅ ꯏꯃꯥꯅ ꯂꯩꯔꯒ ꯄꯤꯖꯅꯤ꯫ ꯄꯥꯔꯤꯁꯨ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥꯅ ꯂꯩꯔꯒ ꯄꯤꯖꯕ ꯉꯥꯗꯨꯗꯤ ꯆꯥꯅꯤꯡꯗꯦ, ꯑꯗꯨꯅꯕꯨ ꯏꯈꯨꯠꯅ ꯐꯥꯕꯗꯣ ꯐꯥꯔꯒ ꯍꯥꯎꯅ ꯆꯥꯖꯒꯦ ꯈꯟꯗꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯃꯁꯤ ꯌꯦꯡꯉꯨꯅꯦꯍꯦ, ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯃꯆꯤꯟꯒ ꯈꯨꯝꯗꯅ ꯀꯅꯥꯅꯕꯨ ꯏꯟꯁꯤꯜꯂꯤꯕꯅꯣ? ꯏꯟꯁꯤꯟꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯕꯅꯤ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯃꯣꯡ ꯍꯥꯗ ꯂꯦꯞꯆꯔꯤꯕ ꯏꯔꯤꯛꯇ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯏꯔꯤꯛ ꯃꯥꯁꯨ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯁꯈꯤꯇꯣꯝꯕꯤꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯄ ꯑꯁꯤꯗ ꯇꯧꯐꯝ ꯈꯪꯗ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯝꯃꯤ꯫ ꯁꯈꯤꯇꯣꯝꯕꯤꯁꯨ ꯏꯔꯤꯛꯇ ꯀꯔꯦꯝꯅꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯕꯨ ꯅꯕꯣꯛꯅ ꯉꯥ ꯐꯥꯔꯨꯆꯣꯅ ꯊꯣꯔꯛꯏꯔꯣ? ꯍꯣꯏꯗ, ꯅꯣꯏꯗꯤ ꯉꯥ ꯆꯥꯕꯁꯨ ꯐꯪꯉꯝꯃꯣꯏ, ꯑꯗꯨꯅ ꯉꯥ ꯐꯥꯕ ꯆꯠꯄ ꯇꯥꯕꯅꯤ꯫ ꯁꯈꯤꯇꯣꯝꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯏꯔꯤꯛꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯝꯃꯤ꯫ ꯄꯥꯔꯤ ꯃꯥꯗꯤ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯃꯃꯥꯗ ꯁꯥꯎꯔꯞ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯩꯅ ꯍꯧꯕꯅꯤ ꯏꯔꯤꯛꯇ ꯉꯔꯥꯡ ꯉꯥ ꯐꯥꯕ ꯆꯠꯂꯨꯁꯦ ꯍꯥꯏꯗꯅ꯫ ꯏꯃꯥꯗꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯃꯤꯉꯣꯟꯗ ꯄꯪꯇꯥꯏꯗ ꯇꯥꯏꯅꯩ꯫ ꯍꯩꯃꯥ, ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯃꯉꯣꯟꯗ ꯇꯥꯏꯅꯕꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯃꯃꯥꯗꯒ ꯑꯍꯜ ꯁꯥꯒꯠꯇꯅ ꯋꯥꯒ ꯌꯥꯝꯅ ꯉꯥꯡꯉꯦꯗꯅ ꯀꯅꯥꯅꯕꯨ ꯇꯝꯕꯤꯔꯤꯕꯅꯣ? ꯅꯍꯥꯟꯋꯥꯏꯗꯤ ꯏꯃꯥ ꯏꯃꯥ ꯏꯃꯥꯅ ꯍꯥꯏꯔꯤꯈꯩ ꯂꯣꯏꯅ ꯌꯥꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯉꯥꯡꯕ ꯋꯥꯒꯁꯦ ꯃꯋꯥ ꯂꯧꯕꯤꯈꯤꯗ꯭ꯔꯦ꯫ ꯏꯃꯥ, ꯇꯥꯅꯤꯡꯗꯦꯀꯣ, ꯏꯃꯥꯒꯤ ꯃꯑꯣꯡꯗꯨꯅ ꯉꯥꯡꯂꯛꯄꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯔꯤꯛꯇ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯔꯤꯛ, ꯂꯥꯛꯑꯣ ꯊꯣꯛꯑꯁꯤ꯫ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯔꯗꯤꯅꯦ ꯑꯩꯅꯦ ꯃꯤꯍꯨꯟ ꯀꯥꯡꯕ ꯍꯧꯔꯛꯑꯅꯤ꯫ ꯋꯥꯍꯩꯗꯨ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯃꯥꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯡꯗꯨꯅ ꯊꯣꯛꯄ ꯍꯧꯈꯤꯔꯝꯃꯤ꯫ ꯏꯔꯤꯛ ꯃꯥꯁꯨ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯁꯈꯤꯇꯣꯝꯕꯤꯗ ꯍꯥꯏꯔꯞ ꯌꯦꯡꯂꯝꯗꯨꯅ ꯄꯥꯔꯤꯒꯤ ꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯈꯤꯕꯗꯨ ꯎꯔꯒ ꯁꯈꯤꯇꯣꯝꯕꯤꯁꯨ ꯁꯥꯎꯅ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯁꯣꯜꯂꯛꯏ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯒ ꯇꯤꯟꯅꯔꯤꯈꯩꯒꯤꯅꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯉꯅꯤ꯫ ꯄꯥꯔꯤ ꯃꯥꯁꯨ ꯊꯣꯡꯒꯥꯜꯗꯒꯤ ꯊꯣꯔꯛꯇꯨꯅ ꯁꯥꯎꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯑꯁꯤꯒꯤ ꯈꯨꯉꯥꯡꯁꯤꯗꯅꯤ ꯑꯩꯅ ꯃꯆꯤꯟ ꯀꯥꯔꯤꯁꯦ꯫ ꯐꯅ ꯊꯦꯝꯅꯧꯗꯅ ꯍꯥꯏꯔꯕꯅꯤ ꯇꯥꯗꯦ꯫ ꯃꯕꯨꯛ ꯐꯠꯇꯕ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯑꯩꯒꯤ ꯏꯃꯥꯅꯤ ꯍꯥꯏꯕꯗ ꯌꯥꯝ ꯄꯛꯆꯗꯦ꯫ ꯄꯥꯔꯤꯅ ꯋꯥ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯏꯔꯤꯛꯁꯨ ꯄꯥꯔꯤꯒꯤ ꯂꯦꯡꯕꯥꯜꯗ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦꯗꯣ, ꯏꯃꯥꯅ ꯉꯥꯡꯕꯕꯨ ꯉꯥꯡꯖꯁꯅꯨ, ꯉꯥꯏꯍꯥꯛꯇꯪꯒꯤ ꯉꯥꯡꯖꯔꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯕꯣꯕ ꯃꯥꯅ ꯉꯥꯡꯅꯤꯡꯉꯤꯅꯦꯅ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤꯕ ꯋꯥꯗꯨꯁꯨ ꯇꯥꯕ ꯌꯥꯗꯕ ꯋꯥ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎ꯫ ꯁꯤꯗꯕꯨ ꯀꯅꯥꯅ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣꯕ? ꯏꯃꯥ ꯑꯣꯏꯕꯒꯤꯁꯨ ꯈꯔ ꯐꯔꯕꯅꯤ, ꯅꯠꯇ꯭ꯔꯗꯤꯅꯦ ꯉꯁꯥꯏꯅ ꯈꯟꯅ ꯊꯣꯛꯑꯅꯤ꯫ ꯍꯣꯏꯁꯦ ꯌꯥꯔꯦ, ꯁꯥꯎꯔꯅꯨꯕ, ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯥꯎꯔ ꯁꯥꯎꯅꯤꯡꯉꯁꯨ꯫ ꯏꯔꯤꯛꯀꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯥꯔꯤ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯏꯔꯤꯛꯇ ꯌꯦꯡꯂꯛꯂꯝꯃꯤ ꯃꯃꯤꯠ ꯁꯨꯛꯂꯞ ꯇꯧꯅ꯫ ꯏꯔꯤꯛ ꯃꯥꯁꯨ ꯄꯥꯔꯤꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯛꯀꯅꯨ, ꯀꯤꯅꯦꯕꯣ꯫ ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯥꯎꯔꯣ ꯀꯥꯏꯗꯤ ꯀꯩꯅꯣ? ꯁꯥꯎꯔꯗꯤ ꯃꯄꯨꯡ ꯐꯥꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯁꯥꯎꯅꯤ꯫ ꯁꯥꯎꯔꯣ ꯁꯥꯎꯔꯣ, ꯑꯗꯨꯗꯤ ꯑꯩ ꯉꯥꯏꯔꯒꯦ꯫ ꯃꯁꯤ ꯌꯦꯡꯉꯨꯅꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣ? ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯏꯔꯤꯛꯀꯤ ꯈꯧꯔꯤ ꯉꯛꯁꯝ ꯑꯗꯨꯗ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯏꯔꯤꯛ ꯃꯥꯁꯨ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯅꯈꯨꯠꯇꯣ ꯑꯝꯇ ꯂꯧꯊꯣꯛꯑꯣ꯫ ꯃꯇꯨꯡ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯇꯧꯈꯤꯗ꯭ꯔꯥ? ꯇꯧꯔꯔꯣꯏꯕꯁꯦ, ꯑꯝꯇ ꯂꯧꯊꯣꯛꯑꯣꯕ, ꯁꯣꯔꯒ ꯐꯨꯟꯒꯦ ꯇꯧꯋꯦꯕ꯫ ꯄꯥꯔꯤꯁꯨ ꯏꯔꯤꯛꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯏꯔꯤꯛꯁꯨ ꯅꯦꯅꯥ ꯇꯥꯅ ꯁꯣꯔ ꯑꯗꯨ ꯍꯣꯟꯇꯣꯛꯂꯝꯃꯤ꯫ ꯄꯥꯔꯤ ꯀꯩꯁꯨ ꯃꯣꯡ ꯍꯥꯗ ꯏꯔꯤꯛꯇ ꯍꯟꯅꯐꯥꯎ ꯑꯣꯟꯁꯤꯜꯂꯛꯇ ꯆꯠꯅ ꯆꯠꯅ ꯋꯥ ꯉꯥꯡꯂꯝꯃꯤ꯫ ꯂꯥꯛꯑꯣ, ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ꯫ ꯅꯨꯄꯤꯗꯧꯅ ꯅꯈꯣꯡ ꯊꯥꯡꯗꯅ ꯂꯩꯔꯅꯤ, ꯃꯇꯝꯁꯦ ꯐꯅ ꯊꯦꯡꯉꯕꯅꯤ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯥꯅ ꯍꯥꯟꯅ ꯒꯝ ꯒꯝ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯔꯤꯛ ꯃꯥꯁꯨ ꯄꯥꯔꯤꯒꯤ ꯇꯨꯡꯗꯒꯤ ꯋꯥ ꯉꯥꯡꯗꯨꯅ ꯄꯥꯔꯤꯕꯨ ꯇꯥꯟꯅꯔꯛꯂꯤ꯫ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯁꯦ꯫ ꯄꯥꯔꯤꯁꯨ ꯇꯥꯁꯤꯟꯅꯗ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯏꯔꯤꯛꯁꯨ
ꯄꯥꯔꯤꯒꯤ ꯃꯥꯡ ꯊꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯈꯔ ꯈꯠꯅ ꯈꯔ ꯂꯥꯎꯅ ꯇꯨꯔꯦꯜ ꯌꯧꯔꯗꯨꯅ ꯉꯥ ꯄꯨꯟꯅ ꯐꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝꯁꯨ ꯈꯪꯍꯧꯗꯦ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯏꯔꯤꯛ ꯑꯃꯗꯤ ꯄꯥꯔꯤꯁꯨ ꯉꯥ ꯐꯥꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯛꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯏꯈꯨꯠ ꯄꯦꯟꯅ ꯐꯥꯖꯕ ꯉꯥꯁꯦ ꯍꯥꯎꯅ ꯊꯣꯡꯉꯒ ꯆꯥꯔꯨꯔꯒꯦ꯫ ꯅꯍꯥꯟꯈꯩ ꯉꯥ ꯊꯣꯡꯕꯗꯨꯗꯤꯅꯦ ꯃꯍꯥꯎ ꯏꯋꯥꯠ ꯋꯥꯠꯄꯒꯨꯝ ꯇꯧꯕꯅꯤ꯫ ꯃꯍꯥꯎ ꯋꯥꯠꯂꯛꯏꯗꯨꯗꯤꯅꯦ ꯅꯨꯡꯇꯤꯒꯤ ꯆꯥꯕꯒꯤ ꯑꯣꯏꯔꯝꯅꯤ꯫ ꯍꯦꯔꯥ, ꯅꯨꯡꯇꯤꯒꯤ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯀꯥꯏꯗꯨꯗꯤ ꯍꯥꯏꯅꯨꯗ ꯅꯪꯁꯨ꯫ ꯑꯩꯗꯤ ꯍꯥꯏꯔꯦ, ꯑꯩꯈꯣꯏꯗꯤ ꯆꯥꯕ ꯐꯪꯗꯕꯅꯤꯅ꯫ ꯉꯁꯤꯗꯤ ꯐꯪꯗꯣꯔꯕ ꯅꯠꯇ꯭ꯔꯣ? ꯑꯍꯣꯏ, ꯐꯪꯗꯣꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯄꯥꯔꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯄꯥꯔꯤ, ꯑꯝꯇ ꯉꯥꯏꯈꯣ꯫ ꯄꯥꯔꯤ ꯑꯃꯗꯤ ꯏꯔꯤꯛꯁꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯝꯃꯤ꯫ ꯇꯝꯐꯥꯁꯨ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯇꯨꯅ ꯏꯔꯤꯛꯇ ꯍꯟꯅ ꯐꯥꯎ ꯑꯣꯟꯁꯤꯟꯗ ꯄꯥꯔꯤꯗ ꯌꯦꯡꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯔꯤ, ꯅꯣꯏ ꯃꯥꯅ ꯉꯁꯥꯏ ꯉꯥ ꯐꯥꯕ ꯆꯠꯈꯤ ꯍꯥꯏꯕꯗꯨꯗ ꯉꯁꯥꯏꯗꯒꯤ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯤ꯫ ꯑꯦ, ꯑꯩꯗꯤ ꯀꯩꯒꯤ ꯉꯥꯏꯔꯤꯕ? ꯇꯝꯐꯥ ꯈꯤꯇꯪꯒ ꯏꯀꯥꯏ ꯁꯅꯗꯨꯅ, ꯁꯨꯝ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯀꯩ ꯋꯥꯅꯣ? ꯍꯥꯏꯗꯣꯏꯗꯣ ꯍꯥꯏꯔꯛꯑꯣ꯫ ꯀꯣꯟꯅ ꯃꯊꯪ ꯊꯦꯡꯅꯕꯗ ꯍꯥꯏꯔꯒꯦ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯄꯥꯔꯤ ꯃꯥꯗꯤ ꯏꯁꯨꯛ ꯁꯨꯛꯊꯅ ꯂꯦꯞꯍꯧꯔꯤ꯫ ꯃꯆꯤꯟꯗ ꯃꯈꯣꯜ ꯊꯣꯛꯅ ꯋꯥ ꯉꯥꯡꯖꯔꯝꯃꯤ꯫ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯏꯈꯠ ꯍꯦꯛꯈꯠꯂꯗꯅ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤ꯫ ꯄꯥꯔꯤꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯏꯔꯤꯛꯇꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯆꯤꯟꯗ ꯇꯞꯂꯞ ꯁꯣꯜꯂꯛꯏ꯫ ꯄꯥꯔꯤ, ꯇꯝꯐꯥꯁꯦ ꯌꯥꯝ ꯐꯖꯔꯝꯂꯗ꯭ꯔꯣ? ꯅꯍꯥꯟꯈꯩ ꯎꯗꯕꯩꯔ ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ꯫ ꯄꯥꯔꯤ ꯃꯈꯨꯠ ꯑꯗꯨꯅ ꯏꯔꯤꯛꯀꯤ ꯂꯨꯈꯝ ꯑꯗꯨꯗ ꯀꯛꯁꯤ ꯍꯠꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦ ꯅꯪꯃꯨꯁꯨ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯇꯝꯐꯥ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤ ꯂꯩꯇꯒꯨꯝꯅ ꯇꯝꯐꯥ ꯇꯝꯐꯥꯅ ꯇꯧꯗꯨꯅ ꯂꯩ꯫ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯌꯥꯕꯣꯏꯗꯤ ꯐꯕ, ꯑꯗꯨꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯅꯨꯄꯤꯒꯤ ꯁꯛꯇꯥ ꯑꯁꯤꯒ꯫ ꯏꯔꯤꯛ ꯃꯥꯁꯨ ꯄꯥꯔꯤꯅ ꯀꯛꯁꯤ ꯍꯜꯂꯛꯄ ꯑꯁꯤꯗ ꯏꯈꯪ ꯈꯪꯅ ꯄꯥꯔꯤꯗ ꯁꯠ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯈꯪꯍꯥꯏ ꯈꯪꯖꯤꯟꯗ꯫ ꯅꯥꯏꯅꯤ ꯅꯪꯕꯣ? ꯅꯥꯅꯕꯅꯤ ꯇꯧꯔꯤꯁꯦ, ꯍꯥꯀꯠꯆꯕ ꯈꯣꯠꯄ ꯅꯠꯇꯦ꯫ ꯑꯗꯨꯏꯁꯨ ꯇꯞꯅ ꯏꯪꯅ ꯍꯥꯏꯕ ꯌꯥꯏꯗꯅ꯫ ꯇꯞꯅ ꯏꯪꯅ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗ꯭ꯔꯕ, ꯈꯪꯉꯕ? ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯇꯝꯐꯥꯗ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯊꯤꯔꯤꯁꯦ? ꯍꯣ, ꯅꯪꯒꯤ ꯇꯝꯐꯥꯗꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯏꯔꯥꯡ ꯏꯪꯒꯤ ꯇꯧꯔꯛꯏ ꯃꯌꯥꯝꯁꯤ ꯎꯕꯗ ꯌꯥꯝ ꯍꯩꯅꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯃꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯏꯁꯨ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ꯫ ꯑꯗꯨꯒ ꯅꯪꯅ ꯀꯃꯥꯏꯅ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯄꯥꯝꯃꯨꯔꯤꯅꯣ ꯁꯤꯅꯤ꯫ ꯑꯩꯁꯨ ꯏꯁꯥ ꯈꯪꯍꯧꯗ꯭ꯔꯤ꯫ ꯃꯥꯕꯨ ꯄꯥꯝꯕꯅ ꯍꯥꯜꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ, ꯅꯪꯉꯣꯟꯗ ꯐꯖꯅ ꯉꯥꯎꯔꯒ ꯂꯩꯔꯦ ꯃꯥꯗꯤ꯫ ꯑꯩꯉꯣꯟꯗ ꯉꯥꯎꯒꯦ ꯂꯩꯇꯗꯅ꯫ ꯉꯥꯎꯔꯛꯇ꯭ꯔꯤꯗꯣ ꯌꯥꯝ ꯐꯔꯕꯅꯤꯀꯣ꯫ ꯑꯩꯗꯤ ꯄꯨꯡꯄꯦꯟ ꯄꯦꯜꯂꯕꯅꯤ ꯃꯥ ꯊꯦꯡꯅꯅꯤ ꯈꯟꯕꯗ꯫ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯄꯅ ꯄꯥꯔꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯁꯨ ꯌꯧꯔꯗꯨꯅ ꯄꯥꯔꯤꯁꯨ ꯆꯪꯈꯤꯔꯝꯃꯤ꯫ ꯏꯔꯤꯛꯁꯨ ꯄꯥꯔꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯃ ꯑꯅꯤ ꯂꯥꯜꯂꯒ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯔꯤꯛ ꯃꯥꯅ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯕꯒ ꯊꯥꯖꯁꯨ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯕ ꯑꯗꯨꯗ ꯃꯥꯁꯨ ꯆꯪꯂꯛꯄ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯃꯁꯨꯕꯨ ꯀꯧꯖꯔꯛꯏ꯫ ꯍꯜꯂꯛꯑꯦꯗꯅ? ꯑꯕꯣꯛꯇꯤ ꯉꯁꯥꯏꯗꯒꯤ ꯅꯪꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯍꯣꯏ ꯑꯕꯣꯛ, ꯍꯜꯂꯛꯑꯦ꯫ ꯉꯥꯁꯨ ꯃꯌꯥꯝ ꯑꯃ ꯐꯥꯔꯛꯏ꯫ ꯀꯗꯥꯏ ꯀꯗꯥꯏ ꯌꯦꯡꯒꯦ, ꯏꯁꯨꯅ ꯐꯥꯔꯛꯏꯕ ꯉꯥꯗꯣ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯏꯔꯤꯛꯅ ꯐꯥꯔꯛꯄ ꯉꯥꯁꯤꯡꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯍꯩꯃꯥ, ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ꯫ ꯏꯔꯤꯛ ꯅꯣꯛꯑꯗꯨꯅ, ꯌꯥꯝꯕꯅꯤ ꯑꯕꯣꯛ, ꯍꯣꯔꯦꯟꯗꯤ ꯉꯥ ꯍꯥꯎꯅ ꯊꯣꯡꯉꯒ ꯆꯥꯁꯤꯀꯣ? ꯆꯥꯁꯤ ꯆꯥꯁꯤ, ꯑꯕꯣꯛꯅ ꯍꯥꯎꯅ ꯊꯣꯡꯒꯦ꯫ ꯏꯔꯤꯛ ꯍꯔꯥꯎꯅ, ꯍꯣꯏ ꯑꯕꯣꯛ, ꯑꯗꯨꯗꯤ ꯑꯩ ꯑꯃꯇ ꯏꯔꯨ ꯃꯥꯏꯊꯖꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯏꯔꯤꯛ ꯃꯥꯁꯨ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯕꯥꯔꯇꯤꯟꯗꯨ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯖ ꯃꯥꯁꯨ ꯃꯁꯨꯅ ꯐꯥꯔꯛꯄ ꯉꯥꯁꯤꯡ ꯑꯗꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯊꯥꯖ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯗꯨꯅ ꯃꯁꯨꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯏꯔꯤꯛ ꯉꯥ ꯊꯣꯡꯕ ꯃꯍꯤ ꯑꯗꯨ ꯌꯥꯝꯅ ꯍꯥꯎꯅ ꯇꯣꯠꯇꯨꯅ ꯆꯥꯛꯈꯣꯝ ꯆꯥꯎꯅ ꯆꯥꯎꯅ ꯍꯨꯛꯇꯨꯅ ꯆꯥꯔꯤ꯫ ꯊꯥꯖꯁꯨ ꯃꯁꯨꯅ ꯆꯥꯔꯤꯕꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯎꯕ꯭ꯔꯅꯤ ꯏꯁꯨꯕꯣ? ꯏꯔꯤꯛ ꯆꯥꯅ ꯆꯥꯅ ꯈꯨꯝꯂꯛꯏ꯫ ꯍꯥꯎꯋꯦ ꯑꯕꯣꯛ꯫ ꯆꯥꯔꯣ ꯆꯥꯔꯣ, ꯌꯥꯝꯅ ꯂꯩꯔꯤ꯫ ꯑꯕꯣꯛ ꯍꯥꯄꯛꯀꯦ ꯑꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ꯫ ꯑꯕꯣꯛ, ꯅꯪꯁꯨ ꯆꯥꯋꯣ꯫ ꯍꯣ ꯍꯣꯏ, ꯆꯥꯒꯦ ꯆꯥꯒꯦ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯊꯥꯖꯁꯨ ꯇꯞꯅ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯈꯣꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯔꯤꯛꯁꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯅꯅꯕ ꯆꯪꯂꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯣꯟꯒ ꯃꯈꯣꯛꯀ ꯍꯦꯛ ꯇꯥꯏꯅꯕꯒ ꯏꯁꯤꯁꯤꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯔꯤꯛ ꯌꯨꯝꯒꯤ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜ ꯃꯇꯦꯛ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯄꯣꯠꯆꯩ ꯊꯥꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯍꯦꯛ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯂꯩꯕꯥꯛ ꯀꯟꯅ ꯇꯧꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯇꯧꯔꯛꯄꯅ ꯃꯁꯥꯗꯣ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯍꯦꯛ ꯆꯣꯠꯄ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯔꯤꯛ ꯍꯨꯃꯥꯡꯁꯤꯡ ꯑꯗꯨ ꯃꯀꯣꯛꯇ ꯌꯦꯠꯁꯤꯜꯂꯤꯕ ꯐꯤꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯞ ꯑꯃꯨꯛ ꯇꯩꯊꯣꯛꯂꯝꯃꯤ꯫
ꯇꯥꯟꯖꯥꯗꯨꯗ ꯊꯥꯖꯁꯨ ꯃꯈꯨꯠꯇ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯔꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯏꯔꯤꯛ ꯃꯕꯣꯛꯄꯨ ꯎꯔꯨꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯏ꯫ ꯑꯕꯣ, ꯆꯥ ꯄꯨꯔꯛꯏꯔꯣ ꯑꯩꯒꯤ? ꯄꯨꯔꯛꯏꯅꯤꯅꯦ, ꯏꯁꯨ ꯋꯥꯔꯝꯃꯅꯤ ꯍꯥꯏꯗꯅ꯫ ꯋꯥꯗꯦꯗ ꯑꯕꯣ, ꯁꯤꯗꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅ ꯐꯅꯗꯨꯝ ꯅꯨꯡꯉꯥꯏꯔꯤ꯫ ꯊꯥꯖ ꯆꯥ ꯒ꯭ꯂꯥꯁꯇꯨ ꯏꯔꯤꯛꯇ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯦ, ꯆꯥꯁꯦ ꯍꯥꯟꯅ ꯊꯛꯆꯤꯜꯂꯨ, ꯉꯁꯥꯏꯗꯒꯤꯅꯤ ꯅꯪꯅ ꯇꯧꯔꯛꯏꯕꯁꯤ꯫ ꯏꯔꯤꯛꯁꯨ ꯃꯕꯣꯛꯇꯒꯤ ꯆꯥꯗꯨ ꯂꯧꯔꯝꯃꯤ, ꯂꯧꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯕꯣ, ꯅꯪ ꯉꯁꯤ ꯀꯩꯊꯦꯜ ꯆꯠꯇꯣꯏꯔꯣ? ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯌꯧꯔꯨꯈꯤꯒꯦ꯫ ꯑꯁ, ꯑꯩꯅꯗꯤ ꯑꯕꯣ ꯀꯩꯊꯦꯜ ꯐꯝꯕ ꯇꯣꯛꯑꯣꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯆꯠꯇꯣꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯁꯨ ꯆꯥꯎꯔꯕꯅꯤꯅ ꯅꯁꯨꯅ ꯂꯣꯏꯅ ꯍꯣꯠꯅꯔꯗꯕꯅꯤ꯫ ꯏꯁ, ꯀꯗꯥꯏꯗ ꯆꯥꯎꯔꯤꯕ? ꯑꯕꯣꯛꯀꯤ ꯃꯤꯠꯇꯗꯤ ꯅꯪꯁꯦ ꯄꯤꯛꯇ ꯄꯤꯛꯏꯕ ꯑꯉꯥꯡ ꯑꯣꯏꯅ ꯎꯔꯤꯕꯅꯤꯅꯦꯍꯦ꯫ ꯑꯕꯣꯛꯅ ꯑꯉꯥꯡ ꯑꯣꯏꯅ ꯎꯖꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯄꯥꯈꯪ ꯐꯥꯔꯤ꯫ ꯄꯥꯈꯪ ꯐꯥꯕꯒ ꯌꯥꯈꯤꯔꯣꯏꯀꯣ, ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ꯫ ꯑꯣꯏꯗ꯭ꯔꯦ, ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯕꯣꯛ ꯄꯣꯊꯥꯔꯣ, ꯅꯁꯨꯅ ꯂꯣꯏꯅ ꯍꯣꯠꯅꯔꯗꯕꯅꯤ꯫ ꯑꯕꯣꯛꯅ ꯊꯕꯛ ꯁꯨꯝ ꯁꯨꯕꯁꯦ ꯎꯕꯗ ꯃꯤꯅ ꯅꯣꯛꯅꯈꯤꯅꯤꯕ꯫ ꯃꯁꯨ ꯅꯨꯄꯥ パꯈꯪ ꯐꯥꯔꯕ ꯑꯃ ꯂꯩꯔꯤꯁꯤꯅ ꯃꯕꯣꯛꯁꯦ ꯊꯕꯛ ꯑꯗꯨꯝ ꯁꯨꯍꯜꯂꯤ ꯍꯥꯏꯗꯅ꯫ ꯍꯣ, ꯅꯣꯛꯅꯅꯤꯡꯕ ꯃꯤꯈꯩꯅꯦ ꯅꯣꯛꯅꯖꯁꯅꯨ, ꯑꯩꯈꯣꯏꯅ ꯇꯥꯁꯤꯟ ꯎꯁꯤꯟꯅꯗ꯭ꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯁꯤꯒꯤꯗꯃꯛꯇꯕꯨ ꯏꯁꯨꯅ ꯋꯥꯕ ꯍꯧꯅꯗꯦ꯫ ꯑꯗꯨꯏꯁꯨ ꯑꯕꯣꯛꯅ ꯊꯕꯛ ꯁꯨ ꯈꯣꯠꯇꯅ ꯇꯧꯕꯗꯣ ꯅꯁꯨ ꯌꯦꯡꯕ ꯉꯝꯗꯦꯕ꯫ ꯏꯔꯤꯛꯀꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯥꯖꯁꯨ ꯅꯣꯛꯐꯦꯠ ꯇꯧꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯏꯔꯤꯛ ꯃꯊꯟꯇ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯨ ꯇꯜꯂꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯇꯝꯐꯥꯅꯦ ꯃꯃꯥꯅꯦ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯄꯥꯔꯤꯗꯤ ꯉꯁꯥꯏꯗꯒꯤ ꯃꯃꯥꯒ ꯇꯝꯐꯥꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯏꯔꯤꯛꯅ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯔꯤꯛꯄꯨ ꯀꯧꯔꯛꯏ꯫ ꯏꯔꯤꯛ, ꯂꯥꯛꯑꯣ, ꯆꯪꯉꯣ ꯁꯤꯗ꯫ ꯏꯔꯤꯛ ꯎꯕꯗ ꯇꯝꯐꯥ ꯑꯃꯗꯤ ꯁꯈꯤꯇꯣꯝꯕꯤꯗꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯁꯨꯛ ꯁꯨꯛꯂꯛꯏ꯫ ꯁꯈꯤꯇꯣꯝꯕꯤ ꯃꯥꯗꯤ ꯏꯔꯤꯛꯀꯤ ꯃꯃꯥꯡ ꯑꯗꯨꯗ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯏꯃꯧꯁꯤ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯁꯦꯜꯅ ꯃꯔꯣꯜ ꯑꯃ ꯄꯥꯏꯔꯤꯕ, ꯏꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ꯫ ꯄꯥꯔꯤ ꯃꯃꯥꯗ ꯁꯥꯎꯔꯞ ꯇꯧꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯝꯐꯥ ꯃꯥꯗꯤ ꯄꯥꯔꯤꯕꯨ ꯈꯔ ꯄꯥꯝꯗꯨꯅ ꯂꯩꯕꯒ ꯁꯈꯤꯇꯣꯝꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯍꯔꯥꯎꯈ꯭ꯔꯦ꯫ ꯏꯔꯤꯛꯇꯤ ꯁꯈꯤꯇꯣꯝꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯃꯛ ꯃꯛꯁꯤꯜꯂꯝꯃꯤ꯫ ꯁꯈꯤꯇꯣꯝꯕꯤꯁꯨ ꯇꯝꯐꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯥꯟꯊꯕꯤꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯃꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯊꯣꯛꯑꯅꯤ, ꯀꯥꯟꯅꯗꯦ, ꯁꯠ ꯂꯨꯍꯣꯡꯕꯤꯕꯅ ꯐꯔꯅꯤ, ꯅꯠꯇ꯭ꯔꯗꯤꯅꯦ ꯃꯤꯅ ꯃꯤꯁꯧ ꯌꯥꯝ ꯆꯪꯉꯅꯤ꯫ ꯄꯥꯔꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯔꯤꯛꯀꯤ ꯈꯨꯗꯥꯡꯗꯨꯗ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯤꯡꯗꯨꯅ ꯄꯨꯁꯤꯟꯅ ꯋꯥ ꯉꯥꯡꯗꯨꯅ ꯆꯪꯕ꯫ ꯑꯩꯈꯣꯏ ꯃꯥꯒꯤ ꯋꯥꯁꯦ ꯇꯥꯕ ꯌꯥꯕ ꯑꯝꯇ ꯌꯥꯎꯗꯕꯅꯤ, ꯑꯗꯨꯅ ꯀꯥꯟꯅꯗꯦ, ꯑꯩꯒꯤ ꯀꯥꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ꯫ ꯏꯔꯤꯛꯁꯨ ꯄꯥꯔꯤꯅ ꯇꯧꯕꯗꯨꯃꯛ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯁꯨ ꯈꯪꯍꯧꯗ ꯍꯧꯖꯤꯟꯈꯤꯕꯅ ꯊꯥꯕꯨꯝ ꯑꯅꯤ ꯃꯌꯥ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯏꯔꯤꯛ ꯃꯥꯁꯨ ꯃꯕꯣꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯊꯥꯖꯁꯨ ꯃꯁꯥꯗꯣ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯅ ꯏꯔꯤꯛꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯌꯥꯅꯤꯡꯗ ꯏꯔꯤꯛ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯄꯥꯔꯤꯁꯨ ꯏꯔꯤꯛꯄꯨ ꯀꯧꯗꯨꯅ ꯏꯔꯤꯛꯀꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯔꯤꯛꯁꯨ ꯄꯥꯔꯤꯅ ꯆꯪꯂꯛꯂꯤꯕꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯄꯥꯔꯤ ꯏꯔꯤꯛꯀꯤ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯂꯥꯛꯏꯅꯤ꯫ ꯀꯩ ꯋꯥꯅꯣ? ꯍꯥꯏꯔꯛꯑꯣ꯫ ꯑꯗꯨꯕꯨꯔꯣ, ꯍꯟꯗꯛ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯇꯥꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯗꯣ ꯆꯠꯂꯨꯁꯤꯅ ꯍꯥꯏꯕ ꯂꯥꯛꯏꯅꯤ꯫ ꯑꯩ ꯏꯊꯟꯇ ꯆꯠꯄꯁꯨ ꯇꯟꯕ, ꯄꯥꯕꯨꯡꯅꯁꯨ ꯍꯟꯗꯛꯇꯤ ꯂꯥꯛꯇ ꯌꯥꯔꯣꯏꯅ ꯒꯤꯔꯤ ꯇꯛꯂꯛꯏ꯫ ꯏꯔꯤꯛ ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯐꯥꯎꯕ ꯆꯠꯇ꯭ꯔꯤꯕ ꯑꯣꯏꯕꯅ ꯆꯠꯅꯤꯡꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯕꯣꯛꯅ ꯀꯣꯅꯨꯡ ꯄꯟꯕ ꯌꯥꯗꯕ ꯑꯁꯤꯗ ꯄꯥꯔꯤꯅ ꯍꯥꯏꯕ ꯋꯥꯗ ꯁꯠ ꯍꯦꯛꯇ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯄꯥꯔꯤꯁꯨ ꯃꯈꯥ ꯁꯝꯊꯔꯛꯇꯦ꯫ ꯀꯣꯅꯨꯡꯗ ꯑꯩꯗꯤ ꯅꯍꯥꯟꯋꯥꯏ ꯄꯥꯕꯨꯡꯒ ꯆꯠꯄ ꯌꯥꯎꯏ, ꯍꯧꯖꯤꯛꯇꯕꯨ ꯆꯠꯇꯕꯒꯤ ꯋꯥꯅꯤ, ꯀꯣꯅꯨꯡꯗꯣ ꯌꯥꯝ ꯐꯖꯕꯅꯤ꯫ ꯏꯔꯤꯛ ꯌꯥꯝ ꯈꯪꯅꯤꯡꯅ ꯄꯥꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ꯫ ꯑꯩꯅ ꯁꯨꯝ ꯃꯤꯅ ꯍꯥꯏꯅꯕ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯗꯣ ꯃꯥꯡꯈ꯭ꯔꯦ ꯍꯥꯏ, ꯆꯨꯝꯕ꯭ꯔꯣ? ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯥꯡꯈ꯭ꯔꯤꯖꯥꯠꯅꯣ? ꯆꯨꯝꯃꯦ, ꯃꯥꯁꯦ ꯄꯣꯛꯄꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯀꯣꯅꯨꯡꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯀꯌꯥ ꯑꯃ ꯌꯥꯎꯏ ꯍꯥꯏ꯫ ꯑꯗꯨꯒꯤ ꯃꯤ ꯂꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯗꯣ ꯑꯗꯨꯝ ꯂꯧꯈꯤꯕꯖꯥꯠꯅꯤ, ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯊꯤꯕ ꯐꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯐꯪꯗ꯭ꯔꯦ? ꯐꯪꯕ ꯀꯥꯏꯗꯨꯗꯤ ꯌꯥꯝꯅ ꯂꯥꯞꯅ ꯊꯝꯈ꯭ꯔꯣꯗ, ꯁꯤꯕꯨ ꯁꯤꯔꯝꯃꯅꯤ꯫ ꯃꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗꯨꯗ ꯊꯥꯖꯁꯨ ꯏꯔꯤꯛꯀꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕ, ꯄꯥꯔꯤ, ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣ? ꯏꯔꯤꯛꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯄꯥꯔꯤꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯟꯅ ꯈꯨꯝꯂꯛꯏ꯫ ꯑꯕ, ꯀꯩꯁꯨ ꯁꯥꯟꯅꯗꯦꯗ, ꯑꯩꯅ ꯏꯔꯤꯛꯁꯦ ꯀꯣꯅꯨꯡꯗ ꯆꯠꯂꯨꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯅꯤ꯫
ꯀꯣꯅꯨꯡ ꯄꯜꯂꯛꯄꯁꯤꯗ ꯊꯥꯖꯗꯤ ꯄꯥꯈꯠꯄꯅ ꯈꯪꯍꯥꯏ ꯈꯪꯖꯤꯟꯗ ꯍꯥꯏꯔꯛꯏ꯫ ꯀꯣꯅꯨꯡꯗꯒ ꯆꯠꯄ ꯌꯥꯕ ꯅꯠꯇꯦꯀꯣ, ꯀꯣꯅꯨꯡꯗꯗꯤꯅꯦ ꯃꯤ ꯐꯠꯇꯕ ꯌꯥꯝꯅ ꯂꯩꯕꯅꯤ꯫ ꯑꯕꯣ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯩꯒ ꯆꯠꯇꯣꯏꯅꯤ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯌꯥꯎꯗꯣꯏꯅꯤ꯫ ꯏꯔꯤꯛꯁꯨ ꯃꯕꯣꯛꯅ ꯈꯨꯝꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯅ ꯀꯣꯅꯨꯡꯗ ꯆꯠꯅꯤꯡꯕ ꯑꯣꯏꯕꯅꯤꯅ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯑꯕꯣ, ꯑꯩ ꯌꯥꯝ ꯆꯠꯅꯤꯡꯉꯦꯕ, ꯃꯣꯏꯒꯤ ꯀꯣꯅꯨꯡꯗꯣ꯫ ꯊꯥꯖ ꯃꯁꯨꯗ ꯃꯤꯄꯥꯏꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕ, ꯑꯕꯣꯛꯇꯤ ꯀꯣꯅꯨꯡꯗ ꯅꯪꯕꯨ ꯆꯠꯍꯟꯅꯤꯡꯈꯤꯗ꯭ꯔꯦꯗ, ꯀꯣꯅꯨꯡꯒꯤ ꯃꯤꯁꯤꯡꯁꯤ ꯌꯥꯝ ꯐꯠꯇꯕꯅꯤ꯫ ꯑꯕꯣ, ꯅꯣꯡꯃ ꯅꯤꯅꯤ ꯈꯛꯇꯪꯁꯤꯕꯨ ꯀꯩꯁꯨ ꯇꯧꯔꯣꯏꯕ꯫ ꯊꯥꯖꯁꯨ ꯃꯁꯨꯅ ꯆꯠꯅꯤꯡꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯄꯤ ꯏꯔꯥ ꯈꯖꯤꯛ ꯆꯦꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯐꯔꯦ, ꯏꯁꯨꯅ ꯆꯠꯅꯤꯡꯂꯕꯗꯤ ꯆꯠꯂꯨꯔꯣ, ꯑꯗꯨꯕꯨꯅꯦ ꯅꯪ ꯑꯕꯣꯛꯀꯤ ꯅꯥꯛꯇꯗꯤ ꯍꯟꯗꯤ ꯍꯜꯂꯛꯎꯀꯣ, ꯑꯕꯣꯛꯀꯤꯗꯤ ꯅꯪ ꯈꯛꯇꯅꯤ꯫ ꯏꯔꯤꯛꯁꯨ ꯃꯕꯣꯛꯇ ꯃꯨꯟꯅ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯕꯣ, ꯑꯩꯗꯤ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯇꯅ ꯀꯗꯥꯏꯗ ꯂꯩꯔꯨꯗꯣꯏꯅꯣ, ꯑꯕꯣꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯑꯩ ꯆꯠꯂꯔꯣꯏ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯈꯤꯔꯝꯃꯤ꯫ ꯊꯥꯖꯁꯨ ꯃꯁꯨꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯑꯕꯣꯛꯅ ꯌꯥꯏ꯫ ꯃꯕꯣꯛꯅ ꯌꯥꯔꯛꯄ ꯑꯁꯤꯗ ꯏꯔꯤꯛ ꯑꯃꯗꯤ ꯄꯥꯔꯤꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯄꯥꯔꯤ ꯍꯔꯥꯎꯅ, ꯀꯣꯅꯨꯡꯗ ꯆꯠꯇꯣꯏꯁꯦ ꯀꯨꯏꯗ꯭ꯔꯦ, ꯀꯥꯟꯅꯗꯦ ꯏꯔꯤꯛ, ꯐꯤꯔꯣꯜ ꯈꯔ ꯂꯩꯔꯨꯁꯤ, ꯀꯣꯅꯨꯡꯗ ꯆꯠꯄꯗ ꯁꯦꯠꯅꯅꯕ꯫ ꯏꯔꯤꯛ ꯏꯁꯨꯛ ꯁꯨꯛꯅ, ꯐꯤꯔꯣꯜ ꯂꯩꯔꯤꯁꯤꯗ ꯑꯃꯨꯛ ꯀꯩꯗꯧꯕꯒꯤ ꯂꯩꯔꯨꯗꯣꯏꯅꯣ, ꯁꯦꯜꯕꯨ ꯄꯥꯝꯃꯨꯏ꯫ ꯍꯦ ꯑꯄꯪ, ꯀꯣꯅꯨꯡꯗꯗꯤꯅꯦ ꯃꯤ ꯃꯈꯜ ꯁꯨꯅꯅꯤ ꯂꯩꯔꯝꯗꯣꯏꯁꯦ, ꯑꯗꯨꯗ ꯆꯃꯣꯠꯅ ꯆꯠꯀꯦ ꯍꯥꯏꯔꯕ, ꯁꯦꯜꯒꯤ ꯀꯩꯁꯨ ꯋꯥꯔꯨꯅꯨ, ꯑꯩꯅ ꯂꯣꯏꯅ ꯇꯧꯅꯤ꯫ ꯁꯦꯜꯒꯤ ꯋꯥ ꯅꯠꯇꯦꯕ, ꯅꯒꯨꯟ ꯈꯪꯉꯤꯀꯣ? ꯅꯪꯅ ꯈꯪꯗꯕꯁꯦ ꯂꯩꯇꯦꯗꯀꯣ꯫ ꯊꯥꯖꯗꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯀꯅꯥ ꯈꯪꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯃꯔꯤ ꯈꯔ ꯁꯤꯟꯊꯔꯛꯂꯤꯕ ꯑꯗꯨꯁꯨ ꯃꯈꯨꯠꯇꯨꯅ ꯁꯠ ꯁꯠ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯀꯅꯥꯁꯨ ꯇꯥꯗꯅꯕ ꯃꯑꯣꯡꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯁꯣꯜꯂꯛꯏ꯫ ꯃꯄꯨ ꯏꯕꯨꯡꯉꯣ, ꯅꯁꯨ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯅꯪꯍꯟꯕꯤꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯏꯔꯤꯛꯇꯤ ꯀꯣꯅꯨꯡꯗ ꯆꯠꯄ ꯐꯪꯂꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯕ, ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯖꯔꯝꯃꯤ꯫ ꯀꯣꯅꯨꯡꯗꯅꯤ ꯁꯦꯅꯥꯄꯇꯤ ꯈꯥꯕꯗꯨ ꯃꯆꯥꯅꯨꯄꯥ ꯊꯧꯕꯒ ꯄꯨꯟꯅ ꯑꯔꯣꯟꯕ ꯀꯥ ꯑꯗꯨꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯈꯥꯕ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯂꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯁꯦ ꯄꯪꯉꯤꯗꯀꯣ, ꯃꯇꯝ ꯈꯔꯗꯤ ꯑꯐ ꯁꯥꯗꯨꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯕꯁꯨ ꯃꯌꯥꯏ, ꯃꯗꯨꯗꯤ ꯅꯠꯇꯦ, ꯃꯤꯅ ꯅꯨꯡꯁꯤꯔꯣꯏꯗꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯅꯪꯅ ꯇꯧꯔꯤꯕ꯫ ꯃꯤꯅ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯂꯩꯕꯥꯛꯁꯦ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ꯫ ꯍꯩ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯇꯧꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯅꯤ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯎ꯫ ꯅꯤꯡꯊꯧ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯇꯧꯁꯤꯟꯅꯕ ꯍꯥꯟꯅ ꯍꯩꯕ ꯗꯔꯀꯥꯔ ꯇꯥꯏ꯫ ꯑꯁ, ꯑꯩ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ, ꯅꯤꯡꯊꯧ ꯑꯣꯏꯕꯕꯨ ꯋꯥ ꯑꯣꯏꯅ ꯉꯥꯡꯉꯗꯅ꯫ ꯑꯃꯨꯛꯁꯨ ꯎꯁꯤꯠꯇꯅ, ꯅꯤꯡꯊꯧ ꯑꯣꯏꯕꯕꯨ ꯇꯔꯥꯏꯕ ꯊꯕꯛꯅꯤ, ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯗꯣ ꯍꯥꯠꯇꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯑꯣꯏꯅ ꯅꯤꯡꯊꯧ ꯑꯣꯏꯔꯅꯤ, ꯑꯗꯨꯒ ꯄꯥꯕꯨꯡꯅ ꯅꯤꯡꯊꯧ ꯄꯣꯛꯄ ꯃꯄꯥ ꯑꯣꯏꯔꯅꯤ꯫ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ, ꯏꯄꯥ ꯏꯆꯥꯅ ꯂꯩꯕꯥꯛ ꯑꯁꯤ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯒ ꯂꯣꯏꯔꯦ꯫ ꯋꯥꯈꯜꯗꯤ ꯃꯆꯥꯗꯒꯤ ꯇꯥꯗꯕ ꯃꯄꯥ ꯑꯣꯏꯕꯅ ꯃꯆꯥꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯥꯏꯔꯛꯏ꯫ ꯆꯨꯝꯃꯤ, ꯏꯆꯥꯅ ꯍꯥꯏꯕ, ꯏꯄꯥ ꯏꯆꯥꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯥꯏꯅ ꯍꯨꯝꯅ ꯇꯧꯅꯤꯡꯕꯇ ꯇꯧꯅ ꯄꯥꯟꯈꯤꯒꯅꯤ꯫ ꯃꯁꯦ ꯏꯄꯥꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯪꯖꯔꯛꯄ ꯅꯤꯡꯖꯔꯛꯄ ꯃꯪꯂꯥꯟ, ꯃꯪꯂꯥꯟ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯊꯨꯡꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯗꯨꯗꯤ ꯕꯥꯕꯣ, ꯑꯩ ꯑꯃꯨꯛ ꯊꯣꯛꯑꯒꯦ, ꯊꯕꯛ ꯈꯔ ꯂꯩꯍꯧꯔꯤ꯫ ꯍꯣ, ꯆꯦꯛꯁꯤꯟ ꯆꯠꯂꯣ꯫ ꯊꯧꯕ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯈꯔꯒ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯗꯨꯗ ꯂꯥꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕ ꯎꯕꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗꯤ ꯌꯨꯝ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ ꯏꯃꯨꯡ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯗꯨꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯔꯛꯂꯤ꯫ ꯊꯧꯕ ꯃꯈꯧ ꯄꯣꯡꯅ ꯂꯥꯎꯗꯨꯅ ꯀꯔꯦꯝꯅꯅꯁꯨ ꯅꯣꯛꯇꯨꯅ ꯉꯥꯡꯖꯔꯝꯃꯤ꯫ ꯊꯧꯕ ꯑꯩꯕꯨ ꯎꯕꯗ ꯂꯩꯀꯥꯏ ꯈꯨꯜ ꯄꯨꯝꯕ ꯀꯤꯕꯅ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯕꯨ ꯑꯩꯅ ꯂꯩꯕꯥꯛꯁꯦ ꯄꯥꯟꯗꯅ ꯀꯅꯥꯅ ꯄꯥꯟꯒꯅꯤ? ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯈꯥꯛꯅꯁꯨ ꯅꯣꯛꯂꯝꯃꯤ꯫ ꯊꯧꯕꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗꯤ ꯊꯧꯕꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯃꯍꯥꯔꯥꯅꯤ ꯂꯩꯃꯅ ꯐꯥꯊꯕꯤꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯝꯕ ꯇꯞꯊꯕꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯗꯟꯗꯤ ꯄꯤꯔꯒꯗꯤ ꯑꯩꯈꯣই ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯏꯅꯤꯡꯊꯧꯁꯨ ꯈꯪꯕꯤꯔꯤꯕꯗꯨꯅꯤ ꯁꯦꯅꯥꯄꯇꯤ ꯈꯥꯕ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕ꯫ ꯑꯩ ꯈꯪꯉꯤꯅꯦ ꯂꯩꯃ, ꯑꯗꯨꯕꯨ ꯈꯪꯅ ꯈꯪꯅ ꯀꯌꯥꯝ ꯀꯨꯏꯅ ꯃꯈꯣꯏꯅ ꯇꯧꯕ ꯄꯨꯝꯕ ꯎꯁꯤꯟꯅꯗ ꯁꯥꯗꯨꯅ ꯂꯩꯈꯣ ꯍꯥꯏꯕ꯫ ꯂꯩꯃ ꯃꯄꯤ ꯏꯔꯥ ꯈꯖꯤꯛ ꯆꯦꯟꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠꯇ
ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯆꯦꯆꯦꯠ ꯄꯥꯏꯁꯤꯟꯖꯗꯨꯅ ꯃꯈꯣꯜ ꯑꯗꯨ ꯇꯅꯤꯛ ꯇꯅꯤꯛ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯗꯣ ꯂꯩꯔꯝꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯋꯥꯔꯝꯂꯣꯏꯀꯣ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯁꯨ ꯅꯨꯡꯉꯥꯏꯇꯅ ꯂꯩꯃꯗ ꯌꯦꯡꯗꯨꯅ ꯀꯧꯔꯛꯏ꯫ ꯂꯩꯃ, ꯇꯣ, ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯏꯆꯥꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯩ ꯉꯁꯤꯗꯤ ꯏꯆꯥꯕꯨꯁꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯏꯆꯥꯗꯣ ꯂꯩꯔꯝꯂꯕꯗꯤ ꯄꯥꯈꯪꯁꯨ ꯐꯥꯔꯝꯒꯅꯤꯀꯣ꯫ ꯑꯗꯨꯒꯅꯤꯀꯣ ꯏꯅꯤꯡꯊꯧ, ꯅꯆꯥꯅꯨꯄꯥ ꯑꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯈꯨꯕꯝꯁꯨ ꯁꯤꯟꯅꯔꯝꯒꯅꯤꯀꯣ꯫ ꯋꯥꯍꯩꯗꯣ ꯑꯃꯨꯛ ꯍꯥꯏꯗꯨꯅ ꯃꯄꯤ ꯇꯥꯅ ꯈꯖꯤꯛ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯄꯤ ꯑꯗꯨ ꯃꯈꯨꯠꯃꯛꯅ ꯇꯩꯊꯣꯛꯄꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯃ, ꯏꯆꯥꯗꯣ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯩ ꯊꯥꯖꯔꯛꯇ꯭ꯔꯦ꯫ ꯏꯆꯥꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ꯫ ꯂꯩꯃ, ꯑꯩꯕꯨ ꯊꯥꯖꯧ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ꯫ ꯂꯩꯃ ꯃꯄꯨꯔꯣꯏꯕꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯊꯩꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯑꯃꯗ ꯁꯠ ꯍꯥꯏꯔꯛꯏ꯫ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯆꯥꯗꯨꯅ ꯃꯥꯂꯦꯝ ꯈꯣꯡꯗꯥꯔꯛꯈꯤꯕ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯐꯝꯗꯒꯤ ꯁꯤꯠꯅ ꯈꯥꯏꯅꯍꯟꯕꯤꯔꯦ꯫ ꯐꯠꯇꯦꯗꯀꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ꯫ ꯂꯩꯃ, ꯇꯣꯛꯑꯁꯤ ꯁꯤꯒꯤ ꯋꯥꯁꯦ꯫ ꯂꯩꯃꯁꯨ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯋꯥ ꯉꯥꯡꯗ ꯎꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯃꯥꯁꯨ ꯂꯩꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯍꯥꯏꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯌꯦꯡꯗ ꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯌꯨꯛ ꯆꯥꯛ ꯇꯣꯛꯅꯔꯕ ꯃꯇꯨꯡꯅꯤ꯫ ꯂꯥꯏꯖ ꯃꯃꯥꯒ ꯃꯥꯒ ꯈꯛꯇ ꯇꯔꯛ ꯇꯔꯛ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯅꯤ꯫ ꯃꯃꯥꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯗꯨꯅ ꯍꯤꯡꯕ ꯃꯤꯑꯣꯏꯅꯤ꯫ ꯂꯥꯏꯖ ꯉꯁꯤꯗꯤ ꯃꯃꯥꯗ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯕꯥꯗꯤ ꯃꯆꯥꯅ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯂꯨꯒꯦ ꯍꯥꯏꯕꯗꯨꯗ ꯌꯥꯅꯤꯡꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯦꯝꯃ, ꯏꯃꯥ ꯃꯪꯍꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅꯅꯦ ꯉꯁꯤꯗꯤ ꯆꯠꯂꯨꯔꯅꯤ꯫ ꯃꯪꯒꯤ ꯋꯥꯕꯨ ꯃꯀꯨ ꯃꯪꯅꯤ꯫ ꯉꯁꯤꯗꯤꯅꯦ ꯃꯨꯛꯆꯥꯎ ꯊꯦꯛꯄ ꯊꯧꯕꯁꯦ ꯂꯥꯛꯑꯔꯣꯏ꯫ ꯍꯌꯦꯡ ꯀꯣꯅꯨꯡꯒꯤ ꯊꯧꯔꯝ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯅꯤꯡꯇꯝꯅ ꯊꯔꯣꯏ ꯈꯣꯜꯂꯨꯒꯦꯕ꯫ ꯀꯅꯥꯅ ꯈꯪꯕꯅꯣ, ꯊꯧꯕꯗꯣ ꯃꯤ ꯃꯑꯣꯡ ꯑꯃ ꯇꯧꯕꯅꯤ꯫ ꯁꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯑꯗꯤ ꯏꯆꯥ ꯗꯁꯥ ꯇꯥꯅꯤ꯫ ꯑꯁ, ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯏꯃꯥ꯫ ꯍꯦ, ꯑꯗꯣꯝꯅ ꯂꯥꯏꯊꯣꯛꯀꯅꯨ꯫ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯅꯨꯄꯤ ꯀꯌꯥ ꯊꯧꯕꯒ ꯃꯥꯌꯣꯛꯅꯕꯗꯒꯤ ꯑꯋꯥꯕ ꯇꯥꯔꯤ꯫ ꯃꯗꯣ ꯏꯆꯥꯒꯤ ꯂꯥꯏꯕꯛꯇꯁꯨ ꯊꯣꯛꯍꯟꯅꯤꯡꯗꯦ꯫ ꯏꯃꯥ ꯏꯆꯥꯒꯤꯗꯤ ꯀꯅꯥꯁꯨ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯅꯕ ꯂꯩꯕ ꯅꯠꯇꯦ꯫ ꯍꯣꯏꯕ ꯏꯃꯥ, ꯑꯩꯁꯨ ꯈꯪꯉꯦꯕ꯫ ꯉꯁꯤꯗꯪꯗꯤ ꯆꯠꯂꯨꯒꯦꯕ꯫ ꯐꯔꯦ ꯐꯔꯦ, ꯏꯆꯥꯅ ꯆꯠꯅꯤꯡꯉꯒꯅꯦ ꯍꯦꯛ ꯆꯠꯂꯨꯔꯣ꯫ ꯑꯗꯨꯒꯅꯦ ꯍꯣꯔꯦꯟ ꯄꯪꯊꯦꯡꯗꯤ ꯊꯦꯡꯉꯛꯀꯅꯨꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯂꯥꯏꯖꯁꯨ ꯃꯍꯥꯛꯀꯤ ꯇꯨꯡꯒꯣꯜ ꯑꯗꯨ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯁꯤꯜꯂꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯔꯛꯇꯨꯅ ꯊꯥꯗꯣꯏ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯥꯁꯨ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯂꯥꯏꯖ ꯆꯪꯂꯛꯄ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯊꯣꯔꯛꯀꯦꯅ ꯇꯧꯔꯝꯃꯤꯅꯤ꯫ ꯅꯪ ꯂꯥꯛꯄꯒ ꯇꯥꯟ ꯆꯞ ꯆꯥꯔꯦ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯂꯥꯛꯑꯣ, ꯊꯦꯡꯈꯤꯅꯤ, ꯃꯇꯝꯁꯦ ꯈꯪꯍꯧꯔꯣꯏ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯂꯧꯕꯨꯛ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯠꯅ ꯆꯠꯅꯁꯨ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯂꯥꯏꯖ, ꯅꯣꯏ ꯃꯥꯗꯤ ꯀꯩꯁꯨ ꯍꯥꯏꯍꯧꯗ꯭ꯔꯣ? ꯑꯩꯈꯣꯏ ꯃꯥꯗꯤ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯄꯥꯈꯠꯄꯗ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯨꯅꯦ ꯄꯥꯈꯠꯇꯅꯅꯦ ꯆꯠꯍꯟꯅꯤꯡꯗꯦ ꯈꯣꯠꯇꯦꯒ ꯍꯥꯏꯔꯤꯅꯤ꯫ ꯑꯩꯅ ꯅꯝꯗꯅ ꯂꯥꯛꯏꯅꯤ, ꯃꯗꯨꯒꯤ ꯊꯧꯕꯗꯣ ꯀꯣꯅꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯑꯔꯣꯏ ꯈꯟꯗꯅ꯫ ꯑꯩꯁꯨꯅꯦ ꯏꯃꯥꯒ ꯋꯥ ꯉꯥꯡꯅꯕꯗ ꯁꯤꯒꯦ ꯇꯧꯏ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅ ꯂꯥꯛꯄꯅ ꯊꯔꯣꯏ ꯈꯨꯟꯅꯅꯕ ꯃꯐꯝ ꯑꯗꯨ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯅꯤꯗꯨꯁꯨ ꯂꯧꯕꯨꯛꯇꯨꯗ ꯀꯨꯝꯊꯗꯨꯅ ꯊꯔꯣꯏ ꯈꯨꯟꯕ ꯍꯧꯔꯝꯃꯤ꯫ ꯊꯔꯣꯏ ꯇꯣꯏꯅ ꯈꯨꯟꯅꯗꯕ ꯃꯐꯝ ꯑꯣꯏꯕꯅ ꯊꯔꯣꯏꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯊꯔꯣꯏ ꯌꯥꯝꯅ ꯇꯥꯔꯝꯕꯗꯨꯗ ꯋꯥꯕꯒ ꯈꯪꯗ ꯍꯔꯥꯎꯅ ꯊꯔꯣꯏꯗꯨ ꯈꯨꯜꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗꯅꯤ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯇꯥꯅꯅꯕ ꯋꯥ ꯍꯥꯏꯔꯛꯄ꯫ ꯍꯥꯏ, ꯅꯈꯣꯏ ꯑꯅꯤꯗꯤ ꯅꯍꯥ ꯃꯈꯩ ꯎꯗꯦ, ꯁꯥꯊꯤꯅ ꯐꯖꯩꯅꯦ꯫ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯂꯛꯄꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯨꯟꯅ ꯆꯥꯗꯈꯩ ꯌꯦꯡꯂꯝꯕ ꯅꯨꯄꯥ ꯑꯗꯨꯒ ꯊꯣꯛ ꯃꯤꯆꯥꯟꯅꯩ꯫ ꯊꯥꯗꯣꯏ ꯑꯃꯗꯤ ꯂꯥꯏꯖ ꯅꯨꯄꯥꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯧꯕ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯒ꯭ꯔꯦꯝꯅꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯏ ꯑꯅꯤꯕꯨ ꯊꯔꯣꯏ ꯈꯨꯜꯂꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯅꯁꯛ ꯏꯐ ꯐꯖꯈꯩ꯫ ꯊꯥꯗꯣꯏ ꯃꯈꯣꯜ ꯅꯤꯛꯂꯞ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯑꯉꯝꯕ꯫ ꯊꯧꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯂꯩꯈꯣꯝ ꯏꯇꯩ ꯇꯩꯈꯩ ꯊꯔꯣꯏ ꯈꯨꯟꯗꯣꯏ ꯃꯍꯨꯠꯄꯨꯗꯤ
ꯑꯩꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯑꯣꯏꯕꯤꯌꯨ꯫ ꯅꯕꯥꯅꯤꯃꯛ ꯑꯩꯒꯤ ꯇꯥꯂꯣꯏꯒ ꯑꯣꯏꯔꯗꯤ ꯅꯕꯥꯅꯤꯃꯛꯀꯤ ꯅꯈꯣꯡꯗꯒꯤꯅ ꯅꯀꯣꯛ ꯐꯥꯎꯕꯗꯣ ꯁꯅꯥ ꯉꯥꯛꯇꯅ ꯉꯥꯏꯍꯟꯒꯦ꯫ ꯍꯟꯗꯛꯀꯤ ꯋꯥꯍꯩꯁꯤꯗ ꯂꯥꯏꯖ ꯏꯇꯞ ꯇꯞꯈꯩ ꯈꯨꯝꯂꯛꯏ꯫ ꯑꯉꯝꯕ, ꯑꯩꯗꯤ ꯁꯅꯥ ꯂꯨꯄꯥꯁꯦ ꯀꯌꯥ ꯈꯣꯏꯗꯥꯖꯗꯦ, ꯑꯗꯨꯅ ꯑꯉꯝꯕ ꯁꯅꯥ ꯂꯨꯄꯥ ꯑꯄꯥꯝꯕ ꯅꯨꯄꯤꯗ ꯑꯣꯏꯅ ꯍꯥꯏꯕꯤꯌꯨ꯫ ꯍꯥꯏ ꯃꯁꯛꯇ ꯅꯠꯇꯦꯅꯦ, ꯃꯈꯣꯜꯁꯨ ꯐꯖꯩꯅꯤ ꯃꯁꯤꯃꯗꯤ꯫ ꯂꯥꯏꯖ ꯊꯧꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯍꯩꯅꯗꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯊꯧꯕ ꯃꯥꯁꯨ ꯃꯈꯥ ꯇꯥꯅ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯆꯥꯗꯕꯈꯩ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏ ꯑꯅꯤꯃꯛ ꯂꯧꯕꯨꯛꯇꯒꯤ ꯀꯥꯈꯠꯂꯣ, ꯑꯩꯒ ꯋꯥꯔꯤ ꯁꯥꯁꯤ꯫ ꯊꯥꯗꯣꯏ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯊꯧꯕ ꯃꯥꯕꯨ ꯁꯨꯝꯂꯒꯦ ꯃꯇꯥꯒꯨꯝ꯫ ꯑꯉꯝꯕ, ꯊꯔꯣꯏꯁꯦ ꯈꯨꯟꯕ ꯂꯣꯏꯕꯒ ꯑꯉꯝꯕꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯕꯗꯣ ꯁꯥꯟꯅꯔꯁꯦꯕ꯫ ꯊꯧꯕ ꯃꯥꯁꯨ ꯊꯥꯗꯣꯏꯒꯤ ꯃꯤꯅꯣꯛ, ꯃꯤꯕꯨ ꯁꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯣꯏ, ꯅꯪꯅꯕꯨ ꯉꯥꯏꯌꯣ ꯍꯥꯏꯔꯕꯅꯤꯅ ꯉꯥꯏꯔꯒꯦ꯫ ꯑꯩ ꯁ꯭ꯋꯥꯏꯁꯤꯗ ꯁꯨꯝ ꯐꯝꯃꯒ꯫ ꯊꯧꯕ ꯊꯥꯡꯉꯩ ꯁꯦꯡꯅꯃꯛ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯀꯥꯈꯠꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯄꯥꯈꯠꯅ ꯂꯣꯟꯅ ꯂꯥꯏꯖ ꯈꯛ ꯇꯥꯅꯅꯕ ꯍꯥꯏꯔꯤ꯫ ꯂꯥꯏꯖ, ꯑꯩ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯃꯤꯁꯨ ꯑꯝꯇ ꯆꯠꯅꯗꯦ꯫ ꯇꯨꯃꯤꯟ ꯂꯩ, ꯑꯃꯨꯛ ꯇꯥꯈꯤꯅꯤ꯫ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ? ꯀꯩꯝ ꯇꯧꯔꯣꯏ, ꯃꯊꯛꯇ ꯀꯥꯈꯠꯂꯁꯤ ꯊꯦꯡꯗ꯭ꯔꯤꯉꯩꯗ꯫ ꯊꯦꯡꯉꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯉꯜꯂꯤꯉꯩꯁꯤꯗ꯫ ꯑꯅꯤꯗꯨ ꯄꯨꯟꯅ ꯍꯧꯅꯗꯨꯅ ꯂꯧꯕꯨꯛ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯏ꯫ ꯊꯧꯕꯗꯤ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯈꯠꯂꯛꯄꯗꯨ ꯎꯕꯗ ꯃꯣꯃꯣꯟ ꯃꯨꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯏꯇꯞ ꯇꯞꯅ ꯊꯧꯕꯗꯗꯤ ꯌꯦꯡꯗ ꯍꯥꯏꯔꯛꯏ꯫ ꯑꯉꯝꯕ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ? ꯅꯆꯜꯁꯤꯡꯗ ꯇꯥꯛꯄꯤꯌꯨ꯫ ꯊꯧꯕ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯀꯩꯅꯣ ꯁꯤꯗꯤ? ꯅꯛꯁꯤꯜꯂꯒꯅ ꯍꯦꯟꯅ ꯐꯖꯩꯅꯦꯍꯦ꯫ ꯊꯧꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯖ ꯃꯥꯗꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯧꯕꯗꯤ ꯋꯥ ꯃꯈꯥ ꯇꯥꯅ ꯃꯤ ꯎꯁꯤꯠꯇꯅ ꯍꯥꯏꯔꯤ꯫ ꯂꯥꯛꯑꯣ, ꯉꯁꯤꯗꯤ ꯅꯕꯥꯅꯤꯃꯛ ꯑꯩꯒꯤ ꯑꯔꯣꯟꯕ ꯅꯨꯄꯤ ꯑꯣꯏꯔꯒꯦ꯫ ꯃꯗꯨꯗ ꯅꯕꯥꯅꯤꯅ ꯌꯥꯔꯕ ꯅꯕꯥꯅꯤꯒꯤ ꯁꯦꯜ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯋꯥꯠꯍꯟꯗꯅ ꯄꯤꯒꯅꯤ꯫ ꯍꯟꯗꯛꯀꯤ ꯊꯧꯕꯒꯤ ꯋꯥꯍꯩ ꯑꯁꯤꯗꯗꯤ ꯂꯥꯏꯖ ꯐꯥꯊꯕ ꯉꯝꯗ ꯊꯧꯕꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯑꯃꯨꯛꯇꯪ ꯑꯣꯏꯅ ꯊꯥꯔꯛꯏ꯫ ꯊꯧꯕ ꯃꯥꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯈꯨꯠ ꯊꯥꯔꯛꯀꯅꯤ ꯈꯜꯂꯨꯗꯕꯅ ꯉꯥꯏꯍꯥꯛꯇꯤ ꯒ꯭ꯌꯥꯟ ꯏꯉꯥꯎ ꯉꯥꯎꯔꯝꯃꯤ꯫ ꯊꯥꯗꯣꯏꯗꯤ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯂꯩꯕ ꯌꯥꯔꯛꯇ꯭ꯔ ꯃꯥꯜꯂꯤ꯫ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ꯫ ꯂꯥꯏꯖ, ꯆꯠꯅꯕ ꯇꯧꯁꯤ ꯂꯥꯛꯑꯣ, ꯅꯠꯇ꯭ꯔꯗꯤ ꯏꯕꯥꯅꯤ ꯉꯁꯤ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ꯫ ꯂꯥꯏꯖꯁꯨ ꯊꯥꯗꯣꯏꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯍꯦꯛ ꯂꯩꯊꯣꯔꯛꯄꯒ ꯊꯧꯕꯅ ꯂꯥꯏꯖꯒꯤ ꯃꯁꯝ ꯑꯗꯨꯗ ꯇꯨꯡꯗꯒꯤ ꯈꯪꯂꯥꯝ ꯂꯥꯝꯗꯨꯅ ꯐꯣꯏꯔꯛꯏ꯫ ꯃꯆꯤꯟꯗꯁꯨ ꯁꯥꯎꯅ ꯉꯥꯡꯖꯔꯝꯃꯤ꯫ ꯅꯪꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯅꯪꯒꯨꯝꯕꯅꯁꯨ ꯊꯧꯕ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯕ ꯁꯥꯏ꯫ ꯈꯪꯂꯣꯏꯗ꯭ꯔꯥ ꯅꯪ ꯍꯧꯖꯤꯛꯇꯤ? ꯊꯧꯕ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯍꯟꯒꯅꯤ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯂꯥꯏꯖ ꯃꯥꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯔꯤꯕꯗꯨ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯊꯣꯠ ꯊꯣꯠ ꯂꯥꯎꯕ ꯈꯖꯥꯏ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯊꯥꯔꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯊꯥꯗꯣꯏ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯧꯕꯕꯨ ꯈꯥꯝꯇꯣꯛꯂꯝꯃꯤ꯫ ꯑꯉꯝꯕ, ꯐꯨꯕꯗꯣ ꯑꯝꯇ ꯇꯣꯛꯄꯤꯌꯨ, ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ, ꯑꯉꯝꯕꯒꯤ ꯃꯐꯝꯗ ꯂꯥꯟꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯅ ꯂꯥꯏꯖꯕꯨ ꯐꯨꯒꯦ ꯇꯧꯔꯤꯕ ꯃꯈꯨꯠ ꯑꯗꯨꯗ ꯐꯥꯔꯝꯃꯤ꯫ ꯊꯧꯕ ꯃꯥꯁꯨ ꯁꯥꯎꯅ ꯊꯥꯗꯣꯏꯕꯨ ꯑꯃꯨꯛꯇꯪ ꯑꯣꯏꯅ ꯁꯥꯐꯨ ꯀꯟꯅ ꯏꯜꯂꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯥꯁꯨ ꯊꯧꯕꯅ ꯏꯜꯂꯛꯄꯒꯤ ꯁꯥꯐꯨ ꯑꯗꯨꯅ ꯃꯈꯥꯗ ꯁꯤꯠꯂꯒ ꯇꯥꯔꯝꯃꯤ꯫ ꯊꯧꯕ ꯂꯥꯏꯖꯒꯤ ꯃꯃꯥꯏ ꯃꯄꯥꯗ ꯌꯥꯝꯅ ꯅꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯏ? ꯂꯥꯏꯖ ꯃꯥꯗꯤ ꯃꯄꯤ ꯇꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯊꯧꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯉꯝꯕ, ꯅꯆꯜꯁꯤꯡꯗ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯑꯉꯝꯕꯒꯤ ꯃꯐꯝꯗ ꯈꯨꯠ ꯊꯥꯔꯨꯕꯒꯤꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ ꯑꯉꯝꯕ꯫ ꯊꯧꯕ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯇꯨꯅ, ꯀꯅꯥꯒꯤ ꯏꯆꯜ? ꯑꯩꯒꯤ ꯏꯆꯜ ꯂꯩꯇꯦ꯫ ꯅꯈꯣꯏ ꯑꯅꯤꯗꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯒꯅꯤ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯂꯥꯏꯖꯒꯤ ꯃꯃꯥꯏ ꯃꯌꯥ ꯑꯗꯨꯗ ꯍꯦꯟꯅ ꯅꯛꯅ ꯆꯪꯁꯤꯟꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯊꯥꯗꯣꯏ ꯃꯥꯗꯤ ꯎꯄꯥꯏ ꯂꯩꯇ ꯇꯨꯁꯤꯟꯈꯤꯕꯒꯤ ꯑꯅꯥꯕꯒꯤ ꯆꯩꯅꯥꯗꯨꯒ ꯀꯩꯒ ꯀꯞꯂꯒ ꯈꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡ ꯇꯟꯖꯥ ꯑꯁꯤꯗꯅꯤ ꯊꯧꯕꯒꯤ ꯇꯨꯡꯒꯤ ꯁꯌꯦꯡ ꯄꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯛꯈꯤꯕ꯫ ꯊꯧꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯄꯗ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯕꯅ ꯉꯛꯆꯥꯅꯅ ꯀꯅꯥꯅꯣ ꯈꯟꯅ ꯃꯤꯁꯛ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯏꯔꯤꯛ ꯊꯧꯕꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ ꯑꯉꯥꯡꯗ ꯌꯥꯝꯅ ꯑꯀꯜ ꯑꯊꯧ ꯁꯥꯗꯨꯅ ꯅꯪꯒꯤ ꯄꯥꯡꯗꯕ ꯅꯇꯧ ꯑꯗꯣ ꯎꯠꯂꯛꯀꯅꯨ꯫ ꯊꯧꯕ ꯃꯥꯗꯤ ꯏꯔꯤꯛꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯝꯅꯒ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯁꯥꯎꯕꯅ
Mamit adu imuk ngang na irikpu phurage matagum changsilakpani. Adubu iriki nakalda lepliba pari na thaubugi makhut adu khangpha phaduna laitheklammi. Nakuto thuriyaga phagadabani noigumbasidi. Thaubusu anabagi chaina kholaduna khanglaw lawrei. He, nakhoi kana kana khutse thado. Natrabadi noina punsi chupa kaisum sangda thamba ngamba thaubani thauba. Nangna kari oidana aikhoibu kaisum sangda thamgadoribano. Thauba nokrem haigrem na duna hairei. Aise leibak asigi ningthau oirakadaba misakni. Ado hojikti oidriba natro. Thauba sauningna parida munna yengai. Thauba ngasi magi maraibak thiba haigadra. Lami kana yaudana mathanta sagol thauduna lakpa asida nupa anidugi mangda kuina lepa ngamdaba haibadu oirame. Irik thaubada amuktang oina yengduna hairei. Nupi angangda sigumba thabakse matung tawge khangan yari chalo. Thauba upai laita nupa aniduda amuk yeng nupi aniduda amuk yeng tawduna mahaki sagol thakta kakhatuna mariduda sauna yengduna sagol dukana thauduna chatkirame. Thauba chakrabada irik nupi aniduda onsinduna hairei. Ichalani nakhoibu sidagadoram lai jamana khumba nangdringaida thadoina salauna khumlai. Tharoi khulambani ibong thadogi wahaiduda parina satlauna amu khumlai. Tharoi palakpasida tharoi bu khangcha hekjaningida. Thadoi noklaga ibong pirake horeniumda chao yam yami tharoi se. Asi haiduna thadoina mahaki tungkoldagi tharoi khara khaidoktuna parida pirai. Parisu nokmi adum lausili. Lai jamasu thadoina tawbugumna irikta mahaki tharoi saruk adu khara lahauraga irikta loina piraklami. Irikti lai jana tharoi adu salauna pisalakpa asida taha taha hairei. Yarani eja namana bisina supirabanina. Lai jana ufetawna sina aina pibani. Lai jagi wahaidu da iriksu nokfetawna lai jana pirakliba tharoi adu lausilami. Aduga nupi anidu da onsiladuna hairei. Adiri jan aikhoy amuk chalukhige. Laija nupa anidu bu chakhibana hanba tare khaladuna taha taha hairei. Ibong nakhoy anigi mingdi kari kari kauge. Aigina irik aduga magina pari kawi nakhoy gidi. Aigina laija aduga magina thadoi. O saksu khangnarabanina mathang amuk thengnabada kaunasiko. Ngasigidi aikhoy su chatlage. Hoi ibong asumna nupa anidusu chatkirami. Nupi anidusu nupa aniduna chakhibadu nokmi tawna yenghauri. Thadoi yengna hairei. Amataganati animak loi phajai haiba. Thadoigi wahaiduda laija thadoida sat onsinduna hairei. Pari khak phajai hayo. Aigi iriktagadi phajai haigano. Midyang karan chalakano. Nupi singa sidi marololida. Taningdiko nangi parido adodum nangi oizo. Oige he kainu aina irikse hekta oikidabasi mangaire. Thadogi wahaidu tabada handakti laijadu nukmi tawrei. Haina numidangi matamsu oirami. Pari amadi iriksu konung manung aduda parigi mapa tomchawna lamjingduna changrei. Pari mapada isaw langlap tawna hairei. Hayang adum lakpa yarabadubu ngasi laktaba yaroina giri tai. Nangi hayang lakke haiba wahaido ipa kaya thajadaba adugin. Aisibu haidokiba wayamna ngaktabagi mongda. Ngakpadunaro mamangdasu hayang lakke hairaga laktabado. Kaigino babungna asuk amna laaningisibu aibo. Hai ningthau maharani anida icha nupaga masak khangnahange hairaibase kuiraaban. Adugi khangnahange haiduna kauribe. Pari handakti kaisu khumludre. Fitok pasin tawba natana irik madi konung manungda hek changlakpadagi mamit aduna akoibadu yengba leplambe. Tomchong masu machanupa pari amadi irikpu ahangba ka amada mafam chana thamlamnaduna thokhirami. Anidusu tomchaw hek thokhibaga phamung leiriba adomda sat chongkhatnarami. Irik yam harauna. Aya pari moi phamungse yam mole haiba. Aisu khalibani mole. Aduga sigi phamungse aigi oiradi numit chupatumni. Wahaidu haiduna tharo amu olami. Iriksu parina tawbugumna tharo onduna sanari. Haina sum thengjilakpana pari madi isisina poptaba makai tumlami. Irikti
ꯐꯃꯨꯡ ꯑꯣꯟꯅꯕꯒ ꯀꯩꯒ ꯇꯨꯝꯕ ꯌꯥꯗ ꯑꯃꯗ ꯑꯃꯨꯛ ꯑꯣꯟ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯏꯔꯤꯛ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯄꯥꯔꯤꯅ ꯇꯨꯝꯂꯤꯕ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯅꯥꯁꯣꯟꯗꯅ ꯁꯣꯜꯂꯝꯃꯤ꯫ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ꯫ ꯁꯣꯟꯅ ꯁꯣꯟꯅ ꯃꯍꯥꯛꯁꯨ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯏ꯫ ꯋꯥꯗꯨꯁꯨ ꯇꯞꯅ ꯉꯥꯡꯖꯔꯤ꯫ ꯀꯥꯟꯅꯗꯦ, ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯣꯏ ꯈꯨꯅꯨꯡꯁꯦ ꯀꯩ ꯂꯩꯒꯦꯅ ꯑꯃꯨꯛꯇꯕꯨ ꯌꯦꯡꯉꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯏꯔꯤꯛ ꯃꯥꯁꯨ ꯇꯞꯅ ꯁꯣꯜꯂꯤ꯫ ꯀꯥꯁꯤꯡ ꯂꯩꯔꯤꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯋꯥ ꯉꯥꯡꯖꯔꯤ꯫ ꯃꯣꯏꯒꯤ ꯀꯥ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤꯕꯨ ꯍꯦꯟꯅ ꯆꯥꯎꯏ꯫ ꯀꯣꯅꯨꯡ ꯍꯥꯏꯁꯤꯗꯤ ꯁꯤ ꯑꯣꯏꯔꯦꯀꯣ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯆꯠꯂꯤꯉꯩ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗꯒꯤ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯀꯥ ꯃꯅꯨꯡꯗꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯋꯥꯈꯜ ꯇꯥꯎꯀꯣ꯫ ꯂꯩꯕꯥꯛꯁꯦ ꯏꯄꯥ ꯏꯆꯥꯅ ꯄꯥꯟꯒꯗꯕ ꯁꯨꯞꯅꯇꯒꯤ ꯅꯨꯃꯤꯠ ꯑꯃꯈꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯃꯁꯤ ꯐꯥꯎꯕꯗꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯂꯝꯆꯠ ꯑꯗꯣ ꯎꯠꯊꯣꯔꯛꯀꯅꯤ꯫ ꯄꯥꯕꯪ, ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ? ꯅꯪꯒꯤ ꯈꯪꯉꯤ ꯍꯥꯏꯕꯗꯨꯅ ꯌꯥꯔꯣꯏ꯫ ꯍꯌꯦꯡꯁꯦ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯒꯤ ꯍꯩ ꯃꯍꯤꯗ ꯍꯨ ꯍꯥꯞꯄꯣ ꯍꯥꯏꯗꯨꯅ ꯃꯤ ꯅꯦꯛꯈ꯭ꯔꯕꯅꯤ꯫ ꯄꯥꯕꯨꯡꯅ ꯁꯤꯜꯂꯤꯕ ꯊꯧꯔꯝꯁꯦ ꯃꯤꯅꯗꯤ ꯈꯪꯅꯔꯛꯑꯣꯏꯀꯣ? ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯏꯄꯥꯅꯅꯦ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯀꯔꯝꯅ ꯁꯤꯜꯂꯤꯕ? ꯍꯌꯦꯡꯒꯤ ꯁꯤꯟ ꯂꯥꯡꯒꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯒꯤ ꯍꯩ ꯃꯍꯤ ꯁꯦꯝꯗꯨꯅ ꯊꯝꯂꯤꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯍꯩ ꯃꯍꯤ ꯑꯗꯨꯗ ꯍꯨ ꯍꯥꯞꯀꯗꯕꯅꯤ꯫ ꯍꯨꯗꯣ ꯍꯥꯞꯂꯕꯗꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯁꯤꯔꯅꯤ꯫ ꯃꯗꯨꯗ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨꯅꯆꯤꯡꯕ ꯊꯤꯒꯠꯂꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯒꯤ ꯍꯩ ꯃꯍꯤ ꯁꯦꯝꯂꯤꯕ ꯃꯤꯗꯨꯗꯤ ꯃꯈꯣꯏꯗ ꯃꯔꯥꯜ ꯑꯗꯨ ꯀꯣꯛ ꯄꯤꯁꯤꯜꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯊꯧꯕ ꯅꯣꯛꯂꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯀꯣꯛꯇꯤ ꯐꯖꯅ ꯂꯩꯕꯖꯥꯠꯅꯤ꯫ ꯍꯩ, ꯀꯣꯛ ꯂꯩꯕꯁꯤꯅꯕꯨ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯒꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯃꯆꯥ ꯑꯗꯨ ꯐꯥꯎꯕꯗ ꯑꯩꯅ ꯁꯤꯜꯂꯒ ꯃꯥꯡꯍꯟꯈꯤꯕꯅꯤꯅꯦ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯏꯔꯤꯛꯇꯤ ꯄꯥꯈꯠꯄꯅ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯔꯝꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯀꯥꯒꯤ ꯊꯣꯡꯗꯨ ꯆꯦꯖꯦꯠ ꯂꯣꯟꯁꯤꯟꯗꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯣꯅꯨꯡ ꯑꯗꯨ ꯄꯨꯡꯂꯥꯡ ꯂꯥꯡꯏ꯫ ꯂꯥꯡꯕꯗ ꯅꯠꯇ ꯃꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯑꯉꯝ ꯑꯊꯧ ꯀꯌꯥꯁꯨ ꯃꯈꯜ ꯁꯨꯅ ꯇꯤꯜꯂꯔꯤ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯃꯌꯥꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯃꯌꯥꯝꯗꯨꯒꯤ ꯄꯦꯟꯅꯅꯕ ꯃꯑꯣꯡꯗ ꯇꯧꯔꯤ꯫ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯅꯥꯏ ꯃꯁꯦꯜꯁꯤꯡꯅ ꯆꯥꯅ ꯊꯛꯅꯅꯕ ꯌꯦꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯁꯨ ꯇꯞꯅ ꯂꯦꯞꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯊꯝꯂꯤꯕ ꯍꯩ ꯃꯍꯤ ꯍꯥꯞꯄ ꯒ꯭ꯂꯥꯁ ꯑꯗꯨ ꯇꯥ ꯄꯥꯏꯈꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯛꯄꯤꯗꯨꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯦ ꯃꯄꯨꯡ ꯐꯥꯍꯟꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯂꯣꯏꯕꯒ ꯍꯩ ꯃꯍꯤꯗꯨ ꯍꯦꯛ ꯊꯛꯀꯦ ꯇꯧꯕꯒ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯊꯣꯡꯖꯤꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯇꯥꯍꯥ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯍꯩ ꯃꯍꯤꯗꯣ ꯊꯛꯄꯤꯒꯅꯨ! ꯍꯩ ꯃꯍꯤꯗꯨ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯊꯥꯡꯀꯠꯂꯝꯕ ꯅꯤꯡꯊꯧ ꯑꯗꯨꯗ ꯅꯠꯇꯅ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯅꯨꯄꯥꯗꯨꯗ ꯄꯨꯂꯞ ꯑꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯃꯔꯛ ꯑꯗꯨꯗ ꯄꯥꯔꯤꯁꯨꯅꯤ꯫ ꯄꯥꯔꯤ ꯃꯥꯗꯤ ꯏꯔꯤꯛ ꯎꯕꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯇꯤꯟꯕ ꯑꯁꯤꯗ ꯌꯥꯎꯗꯅ ꯃꯊꯟꯇ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯍꯧꯕꯅꯤ꯫ ꯈꯥꯕ ꯑꯃꯗꯤ ꯊꯧꯕꯗꯤ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯍꯩ ꯃꯍꯤ ꯊꯛꯈꯤꯒꯦ ꯇꯧꯕꯗ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯌꯦꯡꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯔꯤꯛ ꯃꯥꯅ ꯈꯝꯂꯛꯄ ꯑꯁꯤꯗ ꯃꯉꯥꯜ ꯂꯩꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯪꯁꯨꯛ ꯁꯨꯛꯇꯨꯅ ꯏꯔꯤꯛꯇ ꯁꯥꯎꯅ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯍꯦ, ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯀꯥꯏꯅꯅꯕ ꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯔꯤꯛ ꯃꯌꯥꯝ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯕꯨ ꯀꯨꯔꯨ ꯂꯩꯇꯥꯗꯨꯅ ꯃꯍꯥꯛꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯇꯥꯔꯛꯄ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯤ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯈꯥꯕ ꯑꯃꯗꯤ ꯊꯧꯕ ꯃꯄꯥ ꯃꯆꯥꯗꯤ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯂꯩꯕ ꯌꯥꯗꯦ꯫ ꯏꯔꯤꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯃꯣꯏꯒꯤ ꯊꯣꯛꯄ ꯉꯥꯡꯂꯤ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯁꯨ ꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯊꯧꯕꯗꯤ ꯉꯔꯥꯡ ꯃꯥꯕꯨ ꯂꯥꯛꯆꯈꯤꯕ ꯅꯨꯄꯥꯗꯨ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯍꯦꯟꯅ ꯑꯁꯥꯎꯕꯗꯨ ꯐꯨꯗꯣꯔꯛꯏ꯫ ꯃꯆꯤꯟꯗ ꯏꯔꯤꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯅ ꯉꯥꯡꯂꯛꯏ꯫ ꯃꯌꯥꯝ, ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯥꯖꯕꯤꯔꯨꯅꯨ꯫ ꯃꯍꯥꯛꯁꯦ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯃꯥꯡ ꯇꯥꯛꯅꯅꯕ ꯂꯥꯛꯄ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛꯅ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯈꯨꯠ ꯐꯥꯎꯕ ꯊꯥꯔꯛꯈꯤꯕꯅꯤ꯫ ꯀꯣꯅꯨꯡꯕꯨ ꯃꯍꯥꯛꯅ ꯂꯩꯈꯥ ꯇꯥꯍꯟꯕꯅꯤ꯫ ꯃꯗꯨꯗ ꯑꯩꯕꯨ ꯏꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯌꯥꯈꯤꯗꯦ꯫
ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯑꯩꯕꯨ ꯂꯥꯟꯃꯤ ꯀꯅꯥ ꯌꯥꯎꯗꯕ ꯇꯟꯖꯥ ꯂꯧꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯐꯨꯈꯤꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯈꯠꯅꯕꯗ khitang soktuna takiba dakpamdu puthokduna mayamangda utlami thaubugi matau ubada pari phamlambadagi haugatge tawram machagi magun khangba tomchauna machagi makhutpu chetna paisinduna khamlami yaurunu awapumda tagani haibagi matagum ningthau punsiba maso akoibaduda hairab yenglaba matungda irikta amuk onsinduna irikpu manai masel kayada tanthoknaba yathang tawragli noi kanane nupase jingduna puthoko mafam asidagi ningthaugi wado tabada irik madi mahakna haijaba wapumba thajadre matagum mapi ira khajik chena su haijarei iningthau aina haijaba pumba asoiba aranba yaude iningthauna aibu thajabidrabasu kaishu kaide adubu iningthau hai mahi asidadi thakpiganu ningthau punsiba sauna lauduna kanale nupa se puthoko haibani mahak leibana thauramase mapung phahanba ngamloidori ningthau punsibagi yathang matung inna irik pulanmi kharana jingduna puthokhi tawram mataudu ubada khaba amadi thaubadi kana ujingaida lona noklami asigumba chairak asidani thajana launa kanna sauna hairakpa aigi isuda noi kanana su sokpa yara mabok ai leiringaida irikta onsilamba mayamdu thajada pulab amu onsinduna yenglai thajasu taha taha masugi manakta changsilaktuna masu thoibagi masa paiduna koilei leiduna yenglami thoiba kai kai de soi makhoina nangbu phubra haujikti isugi damak mabok lakli makhoina kari su tawba ngamlaroi khaba sauna pakhatna thajada yenglaktuna launa hairei laira chudanabi nangdi sida kari tawba lakli yamna thuna chakhrocha nasu si buduna chakhrocha thaja khabada sauna yengduna hairei ngasidi nangi matam surabani khaba phathaba ngamda sauningbagi mayaina thajabu laktana ilami thajasu maning handana tushilami irik masu mabokpu tushinkiba aduda kadai kadai de soke haiduna yenglami aduga mahaksu asaubuna henkibana khabagi mamai kupakna tharami mapabu irikna pukiba asida thauba masu yausilaktuna irikka lamba paduna phunarami khabadi ningthau punsibada onsinduna haijarai iningthau hojikti namitmakna uredana mahakse karamba mino haibado aduna hojikti panthadana leibiranu nupisiga nupasiga kaisum sangda namsinduna thamlasi khabana haibagi matung ina ningthau punsibasu aniduda onsinduna hairei khatnaribado yamna thuna leptrabadi nakhoi anibu dandi pigani ningthau punsibagi wasi tabada khatnarambadagi chap leplami ningthau punsibasu ngangba lepte lanmising aduda onsinduna noi kedori nupase phajilo haiba natra ningthau punsibagi wahai tabada thaja aphinga phai oina hairei aigi isu phaba yar nakhoi kanamtana isu bu phaba yar ningthau punsiba thajada onsinduna hairei nasubu nangna khamlabadi nangsu awapamda tagani thaja handakti yamna sauna pendana hairei nangna phahaliba nupasi nang kanano khangbra ha mahakse nang khangbra hayuni nang khangbro ningthau punsiba thawa sadana khumdorei lairabi nanginasu lairaba natana kana oidorigi yare thokurcha wa makha tana ngangduna leiran thaja hadakti khangba ngamda khonjal tanik iningthau mahak ase atai kana nati nakhoi anigi tang manigumna phangjakhiba rajkumar adun khabadi thajana achumba khara haidorakpa horakpa asida masadu pakhatpana leiba ngamdri lanmisingda onsinduna lauri noi kadori haujuk phaba kadorige nupi isi puthoktriba karigino lanmising adusu thajagi manakta changsinba haubaga ningthau punsibana khangningba amaga loinana khamlai ngaikho nupi sina hainingliba wasi takisi khaba ningthau punsibada onsinduna iningthau mathong morang khangdaba nupi sina hairibasi thajabiganu thajasu wa makha samtharai iningthau amadi maharani gi pokpada ngairiba rajkumar senapati khabana aingonda selpigi angang asi mangan kro haiduna hairaki maduda aisu ipuroi babu selaitadana layengba ngamda leirambadagi khabana haiba wa pumba yaki angang adubusu maharani ne tumthakiba ngaiduna mi kana ujingai tumina lauki khabana di angang ase hatokro haiduna hairaki
ꯑꯩꯁꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯇꯧꯕꯒ ꯑꯉꯥꯡ ꯑꯗꯣ ꯀꯟꯅ ꯀꯞꯂꯛꯈꯤ꯫ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯖꯗꯕꯤ ꯑꯩꯗꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯗꯨꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯩꯅ ꯌꯣꯛꯂꯛꯈꯤꯕꯅꯤ꯫ ꯏꯄꯨꯔꯣꯏꯕꯁꯨ ꯏꯀꯨꯏ ꯀꯨꯏꯗ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯈꯥꯕ ꯀꯟꯅ ꯂꯥꯎꯗꯨꯅ ꯅꯤꯡꯊꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ, ꯏꯅꯤꯡꯊꯧ, ꯅꯨꯄꯤꯁꯤꯅ ꯍꯥꯏꯕ ꯋꯥ ꯊꯥꯖꯕꯤꯒꯅꯨ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗ ꯑꯃꯗ ꯑꯃꯨꯛ ꯑꯣꯟ ꯑꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯁꯨ ꯃꯁꯥꯗꯨ ꯂꯥꯡꯇꯛꯅꯅ ꯊꯥꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯨꯝꯃꯤ ꯍꯥꯏꯕ ꯇꯥꯛꯅꯅꯕ ꯑꯩꯉꯣꯟꯗ ꯈꯨꯗꯝ ꯄꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯑꯩꯅ ꯊꯥꯖꯕ ꯉꯝꯂꯣꯏ꯫ ꯊꯥꯖꯁꯨ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛꯅ ꯃꯌꯨꯝꯗꯒꯤ ꯄꯨꯔꯛꯈꯤꯕ ꯑꯉꯥꯡꯒꯤ ꯅꯤꯡꯊꯥꯗꯨ ꯄꯨꯊꯣꯔꯛꯏ꯫ ꯅꯤꯡꯊꯥꯗꯨ ꯎꯕꯗ ꯉꯁꯥꯏꯈꯩ ꯋꯥꯔꯤ ꯇꯥꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯃꯍꯥꯔꯥꯅꯤ ꯂꯩꯃꯗꯨ ꯇꯥꯍꯥ ꯇꯥꯍꯥ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯊꯥꯖꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯤꯡꯊꯥꯗꯨ ꯇꯥꯞ ꯃꯨꯟꯗꯨꯅ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯏ꯫ ꯀꯞꯅ ꯀꯞꯅꯁꯨ ꯋꯥꯁꯨ ꯉꯥꯡꯖꯔꯤ꯫ ꯃꯁꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯅꯤꯡꯊꯥꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ? ꯑꯃꯨꯛꯁꯨ ꯊꯥꯖꯗ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯑꯩꯒꯤ ꯏꯆꯥꯗꯣ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ? ꯃꯍꯥꯛꯄꯨ ꯃꯃꯥ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤ꯫ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯁꯛꯇꯣ ꯌꯥꯝꯅ ꯌꯦꯡꯅꯤꯡ꯫ ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯨ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯂꯩꯃꯗꯨ ꯃꯆꯥ ꯅꯨꯡꯁꯤꯕꯅ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯊꯥꯖꯃꯥꯁꯨ ꯃꯍꯥꯔꯥꯅꯤ ꯂꯩꯃꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯖꯔꯝꯗꯦ꯫ ꯂꯩꯃꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯖꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯊꯥꯖ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯃꯈꯨꯠꯇꯨꯅ ꯁꯠ ꯁꯠ ꯇꯩꯊꯣꯛꯂꯕ ꯃꯇꯨꯡꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯅꯈꯣꯏꯒꯤ ꯅꯆꯥ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ꯫ ꯅꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯈꯣꯏ ꯂꯥꯏꯔꯕꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯂꯩꯃ ꯃꯥꯁꯨ ꯏꯔꯤꯛꯄꯨ ꯃꯥꯒꯤ ꯃꯆꯥꯅꯤ ꯈꯪꯂꯕꯗ ꯏꯔꯤꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯔꯤꯛꯀꯤ ꯃꯁꯥ ꯄꯨꯝꯕ ꯄꯥꯏ ꯄꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯁꯨ ꯃꯍꯥꯔꯥꯅꯤ ꯂꯩꯃꯅ ꯇꯧꯕꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯔꯥꯎꯅ ꯃꯆꯥꯒꯤ ꯃꯈꯨꯠ ꯃꯁꯥꯗꯨ ꯄꯥꯏ ꯄꯥꯏꯗꯨꯅ ꯀꯞꯅꯣꯛ ꯇꯧꯔꯤ꯫ ꯏꯔꯤꯛꯇꯤ ꯉꯛꯅ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯊꯥꯖꯁꯨ ꯃꯁꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, ꯏꯁꯨꯊꯣꯏꯕ, ꯃꯈꯣꯏ ꯑꯅꯤꯁꯦ ꯅꯪꯒꯤ ꯍꯦꯛ ꯄꯣꯛꯄ ꯅꯃꯥꯅꯄꯥꯅꯤ꯫ ꯅꯍꯥꯟ ꯃꯈꯩ ꯑꯕꯣꯛꯅ ꯍꯥꯏꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯏꯔꯤꯛ ꯍꯟꯗꯛꯇꯤ ꯃꯄꯤ ꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯕꯣꯛ, ꯑꯩ ꯋꯥꯔꯧꯗꯦ꯫ ꯑꯕꯣꯛꯅ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ꯫ ꯊꯥꯖ ꯃꯁꯨꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯑꯄꯦꯟꯕ ꯄꯣꯛꯂꯗꯨꯅ ꯃꯁꯨꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯏꯁꯨꯊꯣꯏꯕ, ꯏꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯕꯨ ꯀꯧꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯪꯕꯨ ꯀꯧꯕ ꯉꯝꯗ ꯃꯄꯤ ꯁꯤꯟꯊ ꯂꯦꯞꯂꯤꯕꯁꯦ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕꯔꯣ? ꯃꯕꯣꯛꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯤꯛ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯅꯤꯛ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯅ ꯀꯧꯔꯝꯃꯤ, ꯏꯃꯥ, ꯄꯥꯕꯨꯡ꯫ ꯇꯥꯒꯦ ꯎꯒꯦ ꯐꯪꯗ꯭ꯔꯕ ꯃꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯅ ꯏꯃꯥ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯔꯛꯄꯗ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯒꯤ ꯃꯐꯝꯗꯗꯤ ꯍꯥꯏꯐꯝ ꯈꯪꯗꯕ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯐꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯃꯆꯥꯕꯨ ꯀꯧꯔꯛꯏ, ꯏꯕꯨꯡꯉꯣ, ꯏꯄꯥ ꯂꯥꯛꯂꯤ꯫ ꯏꯄꯥꯅ ꯏꯆꯥꯕꯨ ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯤ꯫ ꯄꯥꯕꯨꯡ, ꯅꯪ ꯂꯥꯟꯗꯦ꯫ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯉꯨꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯈꯥꯕ ꯑꯃꯗꯤ ꯊꯧꯕ ꯃꯄꯥ ꯃꯆꯥꯗꯨ ꯆꯦꯟꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ, ꯃꯕꯨꯛ ꯐꯠꯇꯕ ꯃꯄꯥ ꯃꯆꯥꯁꯦ ꯆꯦꯟꯈꯤꯗꯧꯔꯤ꯫ ꯃꯈꯣꯏꯕꯨ ꯐꯥꯎ ꯑꯁꯨꯛ ꯐꯠꯇꯕ ꯃꯄꯥ ꯃꯆꯥ ꯑꯁꯤꯕꯨ ꯍꯤꯡꯉꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯅꯤ? ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯁꯤ꯫ ꯃꯌꯥꯝ ꯂꯥꯡꯅꯔꯛꯄ ꯑꯁꯤꯗ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯃꯌꯥꯝ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎꯔꯛꯏ, ꯃꯌꯥꯝ, ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ꯫ ꯐꯠꯇꯕ ꯃꯈꯣꯏꯗꯤ ꯀꯩꯁꯨꯝꯁꯪꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯊꯝꯒꯅꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯋꯥ ꯉꯥꯡꯗꯨꯅ ꯂꯥꯎꯊꯣꯔꯛꯄ ꯑꯁꯤꯗ ꯂꯥꯡꯈꯠꯂꯝꯕ ꯃꯌꯥꯝ ꯑꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯥꯕ ꯑꯃꯗꯤ ꯊꯧꯕꯗꯨ ꯐꯠꯇꯕ ꯇꯧꯕꯒꯤ ꯆꯩꯔꯥꯛ ꯑꯣꯏꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯊꯝꯅꯅꯕ ꯋꯥꯔꯦꯞ ꯂꯧꯔꯝꯃꯤ꯫ ꯄꯥꯎꯗꯨ ꯈꯨꯜ ꯂꯩꯀꯥꯏ ꯄꯨꯝꯕꯁꯨ ꯑꯃꯗꯒꯤ ꯑꯃ ꯂꯣꯏꯅ ꯇꯥꯅꯔꯝꯃꯤ꯫ ꯃꯥꯡꯈꯤꯕ ꯔꯥꯖꯀꯨꯃꯥꯔ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯐꯪꯕꯒꯤ ꯀꯣꯅꯨꯡꯗ
ꯍꯔꯥꯎ ꯇꯌꯥꯝꯕꯁꯨ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔꯕꯨ ꯌꯦꯡꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯄꯥꯔꯤꯃꯥꯗꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯒ ꯂꯣꯏꯅꯅ ꯏꯔꯤꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯂꯛꯅꯔꯝꯃꯤ꯫ ꯃꯤꯗꯤ ꯌꯥꯗꯦꯀꯣ, ꯔꯥꯖꯀꯨꯃꯥꯔꯒ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯈꯤꯕꯗꯒꯤ ꯑꯩꯒ ꯍꯦꯛ ꯀꯥꯎꯔꯕ ꯅꯪ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯏꯔꯤꯛꯁꯨ ꯅꯣꯛꯂꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯑꯁ, ꯇꯥꯅꯤꯡꯗꯦ ꯂꯥꯏꯃ꯫ ꯑꯣ, ꯐꯩ꯫ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯤ ꯇꯥꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯅꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯥꯖ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯊꯥꯖ ꯃꯁꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯁꯨꯊꯣꯏꯕ, ꯑꯕꯣꯛ ꯑꯃꯨꯛ ꯍꯜꯂꯒꯦ꯫ ꯏꯔꯤꯛ ꯄꯥꯈꯠꯅ ꯃꯕꯣꯛꯇ ꯌꯦꯡꯗꯨꯅ, ꯑꯕꯣꯛ, ꯁꯤꯗ ꯄꯨꯟꯅ ꯂꯩꯔꯁꯤ꯫ ꯑꯕꯣꯛ ꯂꯩꯇꯕ ꯃꯐꯝꯗ ꯑꯩꯁꯨ ꯂꯩꯅꯤꯡꯗꯦ꯫ ꯑꯃꯨꯛꯁꯨ ꯃꯃꯥ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥ, ꯄꯥꯕꯨꯡ, ꯑꯕꯣꯛꯁꯦ ꯁꯤꯗ ꯊꯝꯃꯁꯤ꯫ ꯃꯍꯥꯔꯥꯅꯤ ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯊꯥꯖꯗ ꯑꯣꯟꯁꯤꯟꯗꯨꯅ꯫ ꯊꯥꯖ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ꯫ ꯃꯍꯥꯔꯥꯅꯤ ꯂꯩꯃꯅ ꯍꯥꯏꯕꯗꯒꯤ ꯊꯥꯖꯁꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯑꯗꯨꯗ ꯃꯥꯁꯨ ꯌꯥꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯑꯍꯨꯝ ꯑꯗꯨꯁꯨ ꯈꯪꯅ ꯆꯥꯟꯅꯕ ꯃꯤ ꯂꯥꯛꯄꯗꯒꯤ ꯎꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯆꯠꯈ꯭ꯔꯕꯗ ꯏꯔꯤꯛ ꯑꯃꯗꯤ ꯄꯥꯔꯤꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯝꯐꯥꯗꯨ ꯏꯈꯠ-ꯈꯠꯅ ꯏꯔꯤꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ, ꯋꯥ ꯉꯥꯡꯗꯨꯅ꯫ ꯏꯔꯤꯛ, ꯅꯪ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯒꯤ ꯃꯥꯡꯈꯤꯕ ꯔꯥꯖꯀꯨꯃꯥꯔꯗꯨꯅꯤ ꯍꯥꯏ, ꯆꯨꯝꯕ꯭ꯔꯣ? ꯏꯔꯤꯛ ꯌꯥꯝ ꯈꯨꯝꯅꯤꯡꯗꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯣ ꯅꯪꯅ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯔꯕꯅꯤꯅ ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯕꯤꯔꯒꯦ, ꯑꯗꯨꯒ ꯏꯕꯥꯅꯤꯗꯣ ꯀꯣꯏꯅꯔꯁꯦ꯫ ꯇꯝꯐꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯇꯝꯐꯥꯗ ꯌꯥꯝꯅ ꯍꯩꯅꯗꯅ ꯌꯦꯡꯂꯝꯃꯤ꯫ ꯄꯥꯔꯤ ꯇꯝꯐꯥꯗ ꯌꯦꯡꯂꯝꯕ ꯃꯤꯠꯇꯨꯅ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯉꯔꯥꯡ ꯃꯈꯣꯏꯒ ꯊꯦꯡꯅꯈꯤꯕ ꯂꯥꯏꯖ ꯑꯃꯗꯤ ꯊꯥꯗꯣꯏꯕꯨ ꯎꯕꯗ ꯃꯆꯤꯟꯗ ꯈꯪꯍꯥꯏ ꯈꯪꯖꯤꯟꯗ ꯍꯥꯏꯗꯣꯛꯈꯤ, ꯑꯦ, ꯑꯁꯤꯗꯤ ꯉꯔꯥꯡꯒꯤ ꯃꯁꯛ ꯐꯖꯕꯤ ꯂꯥꯏꯖꯒ ꯊꯥꯗꯣꯏꯒꯗꯨꯅꯤꯅꯦ꯫ ꯄꯥꯔꯤꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨꯗ ꯏꯔꯤꯛꯁꯨ ꯄꯥꯔꯤꯅ ꯌꯦꯡꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄꯗ ꯎꯔꯤ꯫ ꯃꯗꯨ ꯍꯦꯛ ꯎꯕꯒ ꯏꯔꯤꯛ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯇꯝꯐꯥꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ꯫ ꯄꯥꯔꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯏꯔꯤꯛꯀꯤ ꯇꯨꯡꯗ ꯏꯅꯈꯤ꯫ ꯂꯥꯏꯖ ꯑꯃꯗꯤ ꯊꯥꯗꯣꯏꯁꯨ ꯄꯥꯔꯤꯒ ꯏꯔꯤꯛꯀ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯑꯝꯃꯤ꯫ ꯏꯔꯤꯛ ꯂꯥꯏꯖꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯀꯧꯔꯛꯏ, ꯂꯥꯏꯖ꯫ ꯂꯥꯏꯖꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ, ꯀꯩ ꯍꯥꯏꯒꯦ ꯔꯥꯖꯀꯨꯃꯥꯔ? ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯅ ꯀꯧꯔꯛꯄ ꯃꯤꯡꯒꯧ ꯑꯁꯤꯗ ꯏꯔꯤꯛꯇꯣ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯐꯦꯠ ꯍꯣꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯥ ꯏꯔꯤꯛ ꯑꯣꯏꯅ ꯀꯧꯔꯛꯑꯣ, ꯔꯥꯖꯀꯨꯃꯥꯔ ꯀꯧꯕꯒꯤ ꯃꯍꯨꯠꯇ꯫ ꯀꯧꯒꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯔꯤꯁꯨ ꯊꯥꯗꯣꯏꯗ ꯃꯤꯆꯤ ꯊꯛ ꯈꯠꯆꯤꯟꯗꯨꯅ, ꯃꯤꯗꯤ ꯌꯥꯝ ꯀꯧꯅꯈꯤꯗꯣꯔꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯃꯤꯡ ꯑꯃꯗꯤ ꯀꯧꯅꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯒꯤ ꯋꯥꯕꯨ ꯀꯧꯊꯣꯛꯁꯤꯉꯥꯏꯗꯅ ꯃꯣꯏ ꯅꯨꯄꯥ꯫ ꯑꯁ, ꯊꯃꯣꯏꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯀꯣ, ꯃꯣꯏ ꯅꯨꯄꯥ ꯀꯥꯏꯅ ꯀꯧꯔꯛꯄꯁꯤꯗꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯊꯕꯥꯛꯀꯥꯗꯨ ꯄꯥꯏꯔꯝꯃꯤ꯫ ꯄꯥꯔꯤꯒꯤ ꯃꯇꯧꯗꯨꯗ ꯑꯍꯨꯝꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯝꯐꯥꯗꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯊꯃꯣꯏ ꯆꯥꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯌꯦꯡꯅ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯔꯛꯏ꯫ ꯃꯍꯥꯛꯅ ꯏꯔꯤꯛꯇ ꯎꯠꯈꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯏꯔꯤꯛꯁꯨ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯈꯤꯔꯝꯃꯤ꯫